ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯂꯟꯆꯦꯟꯕꯤ ꯃꯉꯥꯡ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯥꯃꯤꯕ ꯃꯥꯂꯪꯅ ꯂꯤꯔꯤ ꯂꯤꯔꯤ ꯍꯨꯝꯕꯗ ꯃꯅꯥꯛ ꯅꯛꯄꯗ ꯍꯧꯔꯤꯕ ꯎꯖꯥꯎ ꯄꯥꯃꯦꯜꯁꯤꯡꯗꯨꯒꯤ ꯃꯅꯥꯁꯤꯡꯗꯨ ꯂꯦꯡ ꯂꯦꯡ ꯆꯠꯂꯤ꯫ ꯃꯅꯥꯛ ꯅꯛꯄꯗ ꯍꯧꯔꯤꯕ ꯍꯩꯇ꯭ꯔꯣꯏ ꯄꯥꯝꯕꯤꯗꯨꯒꯤ ꯃꯈꯥꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯥꯐꯨ ꯑꯃꯅ ꯀꯟꯅ ꯍꯨꯝꯖꯤꯜꯂꯛꯇꯨꯅ ꯍꯩꯇ꯭ꯔꯣꯏꯁꯤꯡꯗꯨ ꯐꯗ꯭ꯔꯠ ꯐꯗ꯭ꯔꯠ ꯂꯩꯃꯥꯏꯊꯛꯇ ꯀꯦꯜꯂꯤ꯫ ꯑꯅꯛꯄꯗ ꯂꯩꯔꯝꯕ ꯑꯉꯥꯡꯁꯤꯡꯗꯨ ꯃꯤꯍꯨꯜ ꯁꯨꯗꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯅ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯆꯦꯟꯅꯔꯛꯂꯤꯕꯗꯨꯕꯣ? ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯑꯉꯥꯡ ꯑꯃꯗꯤ ꯀꯞꯉꯥꯡ ꯉꯥꯡꯂꯗꯨꯅ ꯑꯩꯒꯤ ꯐꯤꯅꯥꯠꯇꯣ ꯌꯥꯎꯔꯝꯗ꯭ꯔꯦ, ꯇꯥꯍꯧꯔ ꯃꯥꯜꯂꯦ, ꯂꯧꯃꯤꯟꯅꯧꯁꯦ, ꯈꯣꯏ ꯃꯥꯗ ꯉꯥꯡꯉꯅꯤꯌꯦ, ꯌꯨꯝ ꯆꯪꯕ ꯉꯝꯃꯔꯣꯏ꯫ ꯃꯃꯥꯟꯅꯕ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯉꯝꯃꯔꯣꯏ, ꯍꯧꯖꯤꯛꯀꯤ ꯃꯑꯣꯡꯗꯣ ꯅꯪ ꯎꯍꯧꯗ꯭ꯔꯣ? ꯇꯝꯅꯩ ꯍꯥꯏꯗꯣ ꯆꯨꯝꯗꯣꯏꯅꯦ, ꯃꯤꯍꯨꯜꯒꯁꯤ ꯌꯦꯡꯉꯨꯅꯦ꯫ ꯃꯃꯥꯟꯅꯕꯗ ꯃꯤꯍꯨꯜꯒꯤ ꯈꯣꯡꯖꯦꯜ ꯑꯗꯨꯕꯨ ꯇꯥꯍꯜꯂꯤ꯫ ꯐꯤꯅꯥꯠ ꯇꯥꯍꯧꯕ ꯑꯉꯥꯡꯗꯨꯗꯤ ꯀꯞꯄ ꯍꯧꯔꯛꯂꯦ꯫ ꯃꯃꯥꯟꯅꯕ ꯑꯃꯅ ꯃꯁꯤꯒꯤ ꯊꯦꯕꯣꯁꯦ ꯅꯥꯇꯩ ꯌꯥꯝ ꯆꯥꯗꯦ, ꯁꯨꯌꯥꯝ ꯀꯤꯔꯀꯥꯟꯁꯤꯗ ꯑꯃꯨꯛ ꯍꯟꯗꯣꯏꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯃꯁꯤꯒꯤ ꯃꯐꯝꯁꯦ ꯍꯦꯂꯣꯏꯁꯨ ꯊꯣꯛꯏ ꯍꯥꯏꯅꯕꯅꯤ, ꯊꯥꯏꯅ ꯃꯤ ꯆꯠꯄ ꯉꯝꯅꯗꯦꯁꯨ ꯍꯥꯏꯅꯕꯅꯤ꯫ ꯆꯠꯂꯤꯉꯩꯗ ꯇꯨꯡꯒꯤ ꯁꯝꯀꯁꯦ ꯆꯤꯡꯉꯛꯑꯒ ꯍꯦꯛꯇ ꯂꯪꯅꯔꯛꯏ, ꯅꯥꯇꯩ ꯌꯥꯝ ꯆꯥꯔꯛꯇꯦ ꯍꯥꯏꯅ ꯏꯄꯨꯅ ꯍꯦꯛ ꯍꯦꯛ ꯋꯥꯔꯤ ꯂꯤꯕꯤ꯫ ꯊꯦꯕꯣ ꯑꯃꯨꯛ ꯍꯦꯟꯅ ꯀꯤꯈ꯭ꯔꯦ꯫ ꯃꯌꯥꯝꯗ ꯄꯨꯟꯅ ꯄꯨꯟꯁꯤꯟꯗꯨꯅ ꯋꯥ ꯇꯥꯟꯅꯩ꯫ ꯋꯥ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯃꯥꯟꯅꯕ ꯑꯃꯅ ꯂꯣꯟꯅ ꯊꯦꯕꯣ ꯇꯥꯍꯟꯗꯕꯤ ꯃꯃꯥꯟꯅꯕꯁꯤꯡꯗ ꯊꯦꯕꯣꯁꯦ ꯈꯔꯁꯨ ꯄꯪꯕꯅꯤ, ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯤ, ꯑꯗꯨꯒ ꯂꯥꯞꯅ ꯂꯩꯍꯧꯔꯒ ꯐꯤꯅꯥꯠꯇꯣ ꯈꯨꯜꯍꯜꯂꯨꯁꯤ꯫ ꯃꯌꯥꯝ ꯍꯧ ꯇꯧꯗꯨꯅ ꯊꯦꯕꯣꯒꯤ ꯐꯤꯅꯥꯠ ꯑꯗꯨ ꯂꯧꯕ ꯆꯠꯃꯤꯟꯅꯩ꯫ ꯊꯦꯕꯣꯗꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯥꯛꯃꯤꯟꯅꯔꯝꯂꯒ ꯃꯃꯥꯡ ꯊꯥꯅ ꯆꯠꯈꯠꯈꯤꯗꯨꯅ ꯐꯤꯅꯥꯠꯇꯨ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯁꯤꯡꯒꯥꯔꯩ ꯄꯥꯝꯕꯤꯒꯤ ꯃꯅꯥꯛꯇ ꯐꯤꯅꯥꯠꯇꯨ ꯂꯩꯕ ꯎꯕꯗ ꯊꯦꯕꯣ ꯍꯔꯥꯎꯅ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯐꯤꯅꯥꯠꯇꯨ ꯃꯈꯣꯡꯗ ꯎꯞꯁꯤꯜꯂꯤ꯫ ꯃꯃꯥꯟꯅꯕ ꯃꯌꯥꯝꯗ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯕꯒꯤ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯨ ꯂꯩꯕ ꯎꯗ꯭ꯔꯕꯗ ꯑꯣꯏꯃ, ꯁꯤꯔꯤꯗꯅ ꯑꯩꯗꯤ! ꯊꯦꯕꯣꯅ ꯂꯥꯎꯕ ꯃꯈꯣꯜ ꯇꯥꯕꯗ ꯃꯃꯥꯟꯅꯕꯁꯤꯡꯗꯨ ꯃꯆꯤ ꯑꯃꯗ ꯂꯩꯁꯤꯜꯂꯒ ꯂꯩꯔꯝꯕꯗꯒꯤ ꯃꯣꯏꯁꯨ ꯅꯨꯡꯁꯤꯠꯀꯤ ꯃꯃꯥꯡ ꯊꯥꯅ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯅꯈ꯭ꯔꯦ꯫ ꯊꯦꯕꯣꯅ ꯆꯦꯟꯅ ꯀꯞꯂꯗꯨꯅ ꯀꯛꯅꯤꯗꯅ ꯃꯣꯏ ꯇꯤꯟꯅꯔꯣꯏꯒꯦꯕ ꯑꯝꯇ, ꯃꯣꯏꯅ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯂꯥꯛꯇꯕꯅꯦꯕ꯫ ꯃꯄꯤ ꯇꯩꯊꯣꯛꯅ ꯆꯦꯜꯂꯛꯄꯗ ꯃꯈꯣꯡꯗꯨ ꯎꯍꯧꯗꯗꯅ ꯀꯔꯟ ꯂꯥꯛꯁꯤꯟꯗꯨꯅ ꯎꯞꯁꯤꯜꯂꯒ ꯇꯨꯁꯤꯜꯂꯤ꯫ ꯇꯨꯕꯒꯤ ꯆꯩꯅꯥꯈꯣꯜꯒ ꯈꯪꯈꯤꯗ꯭ꯔꯤ꯫ ꯃꯐꯝꯗꯨ ꯂꯥꯜꯍꯧꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯦꯜꯂꯛꯄꯅ ꯃꯃꯥꯟꯅꯕꯁꯤꯡꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯦ꯫ ꯅꯈꯣꯏ ꯅꯕꯨꯛ ꯌꯥꯝ ꯐꯠꯇꯦ, ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯒ ꯌꯦꯡꯊꯣꯔꯛꯄꯗ ꯑꯝꯇ ꯂꯩꯔꯝꯗꯦ, ꯉꯁꯤꯗꯒꯤ ꯅꯈꯣꯏꯒ ꯄꯨꯜꯂꯔꯣꯏ꯫ ꯊꯦꯕꯣ ꯃꯈꯣꯡ ꯑꯁꯣꯛꯄꯗꯨ ꯍꯧꯖꯤꯛꯇꯗ ꯅꯥꯔꯛꯏ꯫ ꯁꯣꯛꯂꯤꯕ ꯃꯈꯣꯡꯗꯨ ꯃꯇꯤꯟ ꯈꯔ ꯇꯩꯁꯤꯟꯗꯨꯅ ꯁꯦꯛꯇꯨꯅ ꯃꯌꯨꯝ ꯌꯧꯅꯕ ꯆꯠꯈꯤ꯫ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯔꯛꯇ ꯐꯠꯇ ꯂꯧꯁꯤꯡꯅ ꯃꯥꯡ ꯊꯥꯕ ꯄꯥꯔꯤꯅ ꯁꯥꯎꯔꯤꯅꯤꯒ ꯇꯧꯔꯤ ꯃꯤ ꯑꯄꯪꯕꯁꯦ, ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯑꯩ ꯀꯧꯒꯦ, ꯑꯗꯨꯒ ꯄꯥꯈꯣꯟ ꯊꯥꯒ ꯌꯦꯡꯉꯨ, ꯑꯩꯈꯣꯏꯒ ꯇꯤꯟꯅꯔꯣꯏ ꯀꯥꯏꯅꯒ ꯉꯝꯁꯨ ꯉꯝꯂꯣꯏꯗꯕꯗ꯫ ꯊꯦꯕꯣꯗꯤ ꯆꯍꯤ 12ꯗ ꯉꯥꯏꯔꯤ, ꯄꯪꯇꯛ ꯁꯨꯇꯛ ꯇꯧꯏ꯫ ꯄꯥꯔꯤꯅ ꯆꯍꯤ 3 ꯍꯟꯕꯅ ꯊꯦꯕꯣꯕꯨ ꯂꯥꯏꯅ ꯄꯥꯔꯤꯅ ꯍꯦꯛ ꯍꯦꯛ ꯁꯥꯟꯅꯕꯤꯕꯅꯤ꯫ ꯄꯥꯔꯤꯅ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯌꯨꯝꯗ ꯍꯜꯂꯁꯤ, ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯉꯟꯅ ꯑꯩꯈꯣꯏꯒꯤꯗ ꯑꯩ ꯍꯧꯕ ꯂꯥꯛꯑꯣ, ꯂꯝꯄꯥꯛꯇ ꯁꯥꯟꯅꯔꯨꯁꯤ꯫ ꯃꯌꯥꯝꯗꯨ ꯄꯥꯔꯤꯅ ꯍꯥꯏꯕꯗꯨ ꯂꯣꯏꯅ ꯌꯥꯅꯔꯗꯨꯅ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯄꯥꯔꯤꯒꯤ ꯋꯥꯈꯜꯗ ꯊꯦꯕꯣꯁꯤ ꯑꯃꯨꯛꯇ ꯑꯣꯏꯔꯕꯁꯨ ꯊꯤꯛ ꯇꯧꯒꯦꯅ ꯈꯟꯗꯨꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯆꯥꯛ ಚಾꯊꯣꯛꯂꯗꯨꯅ ꯄꯥꯔꯤ ꯅꯨꯡꯁꯥ ꯌꯥꯏꯅ ꯊꯦꯕꯣ, ꯁꯤ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ? ꯈꯪꯗꯤꯕꯣ, ꯉꯥꯡꯁꯪ ꯍꯦꯛ ꯉꯥꯡꯉꯤ, ꯌꯦꯡꯕꯗ ꯌꯥꯝ ꯍꯥꯎꯗꯧꯗꯤ ꯃꯥꯜꯂꯤ꯫ ꯊꯦꯕꯣ ꯅꯪꯕꯨ ꯆꯥꯅꯤꯡꯕ꯭ꯔꯅꯦ? ꯄꯥꯔꯤ, ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯇꯤꯟꯕ ꯌꯣꯠꯂꯕꯅꯤ, ꯆꯥꯅꯤꯡꯕꯅ꯫ ꯑꯃ ꯆꯥꯖꯔꯒꯦꯗꯅ ꯑꯩ꯫ ꯆꯥꯒꯦ ꯍꯥꯏꯔꯗꯤ ꯈꯣꯡꯕꯤ ꯁꯤꯜꯂꯛꯑꯣ, ꯄꯤꯖꯒꯦ꯫ ꯊꯦꯕꯣ ꯆꯥꯅꯤꯡꯃꯟꯗꯅ ꯑꯉꯥꯡꯒ ꯑꯣꯏꯕꯅꯤ ꯄꯥꯔꯤꯅ ꯍꯥꯏꯕꯗꯨ ꯏꯜꯂꯤ꯫ ꯍꯦꯛ ꯂꯦꯛꯄ ꯂꯣꯏꯕꯒ ꯑꯣꯒꯦ ꯇꯧꯔꯗꯨꯅ ꯁꯤꯗꯤ ꯌꯥꯝꯅꯁꯨ ꯁꯤꯜꯂꯤ, ꯃꯅꯝꯁꯨ ꯅꯝꯊꯤ, ꯄꯤꯔꯣ ꯌꯥꯔꯦ, ꯑꯩꯒꯤ ꯍꯩꯗꯣ꯫ ꯁꯤꯁꯤ ꯆꯥꯔꯨꯁꯤ ꯍꯥꯏꯗꯨꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯑꯃꯨꯟꯕ ꯃꯌꯥꯏ ꯑꯣꯏꯔꯞ ꯆꯥꯎꯕꯗꯨ ꯍꯩꯈꯥ ꯑꯆꯧꯕꯅꯤ ꯍꯥꯏꯖꯤꯜꯂꯒ ꯈꯣꯡꯕꯤꯁꯨ ꯐꯟꯈꯤꯕꯗꯨ ꯅꯨꯡꯁꯥ ꯌꯥꯏꯅ ꯍꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯅꯤꯡꯁꯤꯡ ꯅꯣꯛꯃꯤ ꯇꯧꯔꯒ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯗꯨꯅ ꯑꯩ ꯁꯨꯝ ꯂꯩꯊꯣꯛꯄ ꯆꯨꯝꯗꯦ, ꯊꯦꯕꯣ ꯀꯧꯔꯨꯒꯦ, ꯈꯛꯅꯤꯕ꯫ ꯊꯦꯕꯣꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯄꯥꯔꯤꯅ ꯀꯧꯔꯔꯦ꯫ ꯊꯦꯕꯣ! ꯊꯦꯕꯣꯒꯤ ꯃꯃꯥꯅ ꯄꯥꯔꯤ, ꯅꯪ ꯑꯃꯨꯛ ꯂꯥꯛꯂꯕ꯭ꯔꯥ? ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯔꯤ, ꯍꯣꯔꯦꯟ ꯁꯥꯟꯅꯧ, ꯆꯠꯂꯣ꯫ ꯊꯦꯕꯣꯗꯤ ꯍꯧꯖꯤꯛ ꯁꯥꯟꯅꯍꯜꯂꯣꯏ꯫ ꯄꯥꯔꯤꯗꯨ ꯃꯉꯣꯟꯗ ꯉꯥꯡꯂꯛꯄꯗꯨꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯃꯥ ꯐꯠꯇꯕꯤꯁꯦ ꯑꯃꯨꯛ ꯊꯣꯛꯂꯛꯏ꯫
ꯃꯆꯥꯅꯨꯄꯥ ꯄꯪꯁꯦ ꯑꯩꯈꯣꯏ ꯏꯔꯛꯇ ꯇꯤꯜꯂꯒ ꯈꯔ ꯁꯤꯡꯅꯕꯗꯤ ꯈꯟꯗꯦ ꯌꯨꯝꯁꯤꯗ ꯐꯥꯖꯤꯟꯗꯨꯅ ꯍꯦꯟꯅ ꯄꯪꯅꯕ ꯁꯤꯟꯕ ꯃꯃꯥꯅꯤ ꯐꯔꯣꯏꯗꯣꯔꯤꯕ ꯆꯞ ꯃꯥꯟꯅꯩꯗ ꯃꯃꯥ ꯃꯆꯥꯁꯦ ꯀꯥꯗꯦ ꯌꯨꯝꯗ ꯍꯜꯂꯒꯦ ꯆꯠꯂꯝꯗꯥꯏꯗ ꯊꯦꯕꯣꯒꯤ ꯃꯃꯥꯗ ꯏꯗꯣꯝꯆꯥ ꯊꯦꯕꯣꯗꯣ ꯑꯩꯈꯣꯏꯗ ꯂꯥꯛꯇꯕ ꯌꯥꯗꯦꯅ ꯈꯔ ꯍꯥꯏꯕꯤꯌꯨ ꯍꯧꯖꯤꯛꯄꯨꯗꯤ ꯍꯜꯂꯒꯦ ꯈꯔ ꯈꯔ ꯁꯥꯟꯅꯕ ꯊꯥꯗꯣꯛꯄꯤꯔꯣ ꯌꯨꯝꯁꯤꯗ ꯑꯗꯨം ꯂꯩꯍꯜꯂꯒ ꯃꯃꯥꯟꯅꯕ ꯇꯤꯟꯅꯍꯟꯗ꯭ꯔꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯪꯁꯤꯜꯂꯛꯄ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤꯗ ꯈꯔ ꯈꯔ ꯆꯠꯊꯣꯛꯍꯟꯕꯤꯔꯣ ꯊꯦꯕꯣꯒꯤ ꯃꯃꯥꯁꯤ ꯃꯁꯤꯡꯒ ꯐꯠꯇꯕꯒ ꯄꯔꯤꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯍꯩ ꯊꯦꯕꯣ ꯅꯪꯒꯤꯗꯣ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯗꯨꯔꯣ ꯅꯈꯖꯥꯏꯗꯨꯗ ꯑꯣꯜꯂꯒ ꯊꯥꯕꯗ ꯆꯦꯡꯁꯥꯏꯐꯝꯗꯨ ꯀꯥꯏꯔꯒ ꯍꯟꯈꯤꯒꯦ ꯍꯥꯏꯕ꯭ꯔꯣ ꯆꯠꯂꯣ ꯄ꯭ꯔꯞ ꯅꯌꯨꯝꯗ ꯆꯠꯂꯨꯀꯣ ꯑꯩꯒꯤ ꯏꯆꯥꯕꯨ ꯄꯪꯉꯤ ꯀꯥꯏꯅꯒꯁꯨ ꯍꯥꯏꯖꯕ ꯁꯥꯔꯤ ꯉꯔꯥꯡꯗ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯉꯥꯈꯥ ꯃꯥꯅ ꯏꯆꯥꯗ ꯎꯁꯤꯠ ꯊꯑꯣꯏꯗꯕꯒ ꯌꯥꯕ ꯅꯠꯇꯦ ꯊꯦꯕꯣꯒꯤ ꯃꯃꯥꯅ ꯊꯤꯅ ꯆꯩꯔꯝꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯄꯥꯔꯤꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯁꯥꯟꯅꯕꯒꯤ ꯍꯧꯕ ꯂꯥꯛꯄꯒ ꯊꯦꯡꯅꯔꯔꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯀꯔꯣꯝ ꯆꯠꯂꯨꯕꯅꯤ ꯏꯇꯥꯎ ꯃꯇꯝꯁꯤ ꯊꯦꯡꯖꯤꯟꯈ꯭ꯔꯦ ꯁꯥꯟꯅꯧꯔꯁꯤ ꯄꯥꯔꯤꯅ ꯊꯦꯕꯣ ꯍꯧꯕ ꯆꯠꯂꯨꯕꯅꯤ ꯃꯃꯥ ꯍꯤꯡꯆꯥꯕꯤꯗꯨꯒ ꯑꯣꯏꯅ ꯊꯦꯡꯅꯔꯒ ꯍꯜꯂꯛꯂꯦ ꯊꯦꯕꯣꯗꯤ ꯎꯔꯛꯇ꯭ꯔꯤ ꯁꯥꯟꯅꯔꯨꯁꯤ ꯃꯥ ꯌꯥꯎꯗ꯭ꯔꯁꯨ ꯁꯣꯝꯗꯅ ꯊꯦꯕꯣꯗꯤ ꯃꯃꯥꯗ ꯅꯤꯡꯉꯥꯏ ꯀꯟꯅ ꯇꯧꯔꯤ ꯏꯃꯥ ꯉꯃꯨꯛ ꯆꯥꯒꯦ ꯁꯦꯜ ꯈꯔ ꯄꯤꯌꯨ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ ꯅꯄꯥꯕꯨꯅ ꯁꯦꯜ ꯁꯤꯀꯤ ꯑꯃ ꯐꯥꯎ ꯁꯤꯟꯅꯔꯝꯕꯁꯨ ꯅꯠꯇꯦ ꯁꯥꯎꯅꯤꯡꯕꯅꯒ ꯍꯟꯗꯕꯅꯦ ꯊꯦꯕꯣ ꯅꯪꯉꯣꯟꯗ ꯂꯣꯏ ꯇꯥꯏꯅꯔꯛꯄ ꯁꯣꯏꯔꯣꯏ ꯁ꯭ꯋꯥꯏꯗꯒ ꯅꯤꯡꯉꯥꯏꯒ ꯇꯧꯔꯛꯀꯅꯨ ꯊꯦꯕꯣ ꯃꯈꯣꯡ ꯇꯤꯡꯊꯣꯛꯂꯗꯨꯅ ꯂꯩꯃꯥꯏꯗ ꯊꯤꯜꯂꯒ ꯇꯧꯁꯤꯟꯅꯅꯨ ꯅꯈꯨꯠꯇ ꯁꯦꯜ ꯂꯩꯅ ꯅꯆꯥꯗ ꯄꯤꯅꯤꯡꯗꯕ ꯏꯃꯥꯅ ꯁꯥꯎꯕꯒ ꯑꯩꯒ ꯀꯩꯝꯇ ꯃꯔꯤ ꯂꯩꯅꯗꯦ ꯁꯦꯜ ꯄꯤꯌꯣ ꯍꯥꯏꯁꯤꯅꯤ ꯑꯩꯗꯤ ꯍꯦꯛ ꯄꯤꯗꯕꯗ ꯑꯗꯨꯝ ꯁꯨꯔꯨ ꯂꯩꯔꯒ ꯂꯩꯅꯤ ꯍꯥꯏꯁꯤꯅꯤ ꯑꯩꯗꯤ ꯊꯦꯕꯣ ꯅꯪꯒꯤ ꯃꯔꯝ ꯆꯥꯗꯅ ꯀꯞ ꯉꯥꯡꯕꯁꯦ ꯇꯧꯅꯨ ꯏꯃꯥ ꯇꯥꯅꯤꯡꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ ꯁꯦꯜꯗꯨ ꯂꯩꯔꯕꯗꯤ ꯏꯃꯥꯅ ꯄꯤꯔꯣꯏꯗ꯭ꯔꯣ ꯂꯩꯇꯗꯅ ꯄꯤꯗ꯭ꯔꯤꯕꯅꯤ ꯏꯃꯥꯅ ꯀꯩꯒꯤꯅꯣ ꯑꯗꯨ ꯌꯥꯝ ꯂꯤꯗꯣ ꯉꯁꯥꯏ ꯏꯃꯥꯅ ꯐꯤ ꯃꯔꯛꯇ ꯁꯦꯜ ꯍꯥꯞꯆꯤꯟꯈꯤꯕꯗꯣ ꯑꯩ ꯎꯍꯧꯋꯦ ꯑꯩꯗꯤ ꯉꯃꯣꯛ ꯆꯥꯅꯤꯡꯉꯥꯏꯁꯤꯅꯤ ꯌꯦꯅꯥꯎꯅ ꯌꯦꯟꯕꯤꯒꯤ ꯃꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯕꯒꯣ ꯏꯆꯥꯅ ꯏꯃꯥꯒꯤ ꯏꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯔꯕꯅꯤꯅ ꯑꯔꯣꯟ ꯑꯊꯨꯞ ꯂꯣꯏꯅꯃꯛ ꯈꯪꯂꯤꯕꯅꯤꯅꯦ ꯅꯪꯅ ꯇꯨꯝꯂꯤꯀꯥꯟ ꯃꯤꯒꯤ ꯁꯦꯟꯁꯣꯠ ꯊꯧꯕ ꯂꯥꯛꯄꯗ ꯄꯤꯊꯣꯛꯈ꯭ꯔꯦ ꯑꯉꯥꯡꯅ ꯇꯤꯛꯅꯇꯅ ꯏꯃꯥꯅ ꯇꯧꯕ ꯊꯕꯛꯇ ꯌꯦꯡꯁꯤꯜꯂꯛꯀꯅꯨ ꯅꯃꯥꯟꯅꯕ ꯁꯥꯟꯅꯕꯒꯤ ꯍꯧꯕ ꯂꯥꯛꯂꯝꯂꯕꯅꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯨꯔꯣ ꯅꯨꯃꯤꯗꯥꯡꯒꯤ ꯏꯟꯁꯥꯡ ꯁꯦꯝꯒꯦ ꯁ꯭ꯋꯥꯏꯗꯅꯦ ꯄꯦꯠ ꯉꯥꯡꯂꯛꯀꯅꯨꯀꯣ ꯑꯩ ꯇꯥꯅꯤꯡꯗꯦ ꯁꯥꯟꯅꯔꯣꯏ ꯑꯩꯗꯤ ꯁꯥꯟꯅꯔꯣꯏ ꯍꯥꯏꯁꯤꯅꯤ ꯑꯩ ꯆꯥꯛ ꯂꯥꯝꯃꯤ ꯉꯃꯨꯛ ꯆꯥꯒꯦ ꯍꯥꯏꯕꯅꯤ ꯍꯟꯗꯛꯇꯤ ꯊꯦꯕꯣ ꯅꯤꯡꯉꯥꯏ ꯌꯥꯝꯅ ꯀꯟꯅ ꯇꯧꯈꯠꯂꯛꯂꯦ ꯃꯃꯥꯅ ꯁꯨꯝ ꯊꯦꯝꯂꯝꯕꯗꯒꯤ ꯌꯥꯔꯛꯇ꯭ꯔꯕꯗ ꯃꯜꯂꯝꯕ ꯏꯟꯁꯥꯡꯗꯨ ꯊꯅꯝꯂꯒ ꯊꯦꯕꯣꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯆꯥꯎꯔꯕ ꯈꯨꯠꯆꯥꯎꯗꯨꯅ ꯃꯌꯥꯡꯂꯦꯟꯗ ꯁꯨꯗꯔꯛꯏ ꯊꯦꯕꯣꯗꯣ ꯁꯣꯔ ꯐꯨꯜꯂꯗꯨꯅ ꯆꯨꯔꯣꯟꯕ ꯉꯝꯗ꯭ꯔꯤ ꯏꯃꯥ ꯐꯨꯈꯩ ꯐꯨꯗꯣꯛꯂꯨꯔꯒ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯄꯥꯈꯠꯂꯛꯂꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯏꯁꯤꯡ ꯈꯔ ꯂꯧꯔꯨꯔꯒ ꯃꯀꯣꯛꯇ ꯏꯁꯤꯡ ꯈꯔ ꯊꯥꯕꯤꯗꯨꯅ ꯃꯅꯪꯒꯟꯗ ꯇꯞꯅ ꯅꯥꯟꯊꯕꯤꯗꯨꯅ ꯁꯣꯔꯗꯨ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯟꯅꯕ ꯍꯣꯠꯅꯖꯩ ꯏꯃꯥꯒꯤ ꯊꯦꯕꯣ ꯏꯆꯥꯕꯨ ꯈꯔ ꯐꯔꯕ꯭ꯔꯣ ꯊꯦꯕꯣ ꯁꯣꯔ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯟꯗꯣꯛꯂꯗꯨꯅ ꯁꯣꯛꯄꯤꯔꯛꯀꯅꯨ ꯑꯩꯉꯣꯟꯗ ꯂꯥꯛꯑꯣ ꯅꯗꯣꯝꯆꯥ ꯁꯥꯈꯤꯍꯣꯏꯗꯒꯤ ꯉꯃꯣꯛꯇꯣ ꯂꯩꯔꯒꯦ ꯆꯠꯃꯤꯟꯅꯔꯁꯤ ꯊꯦꯕꯣ ꯃꯃꯥꯒ ꯂꯣꯏꯅꯅ ꯁꯥꯈꯤꯍꯣꯏꯗ ꯂꯥꯛꯇꯨꯅ ꯊꯦꯕꯣꯅ ꯆꯥꯅꯤꯡꯕ ꯃꯈꯩ ꯈꯜꯍꯜꯂꯤ ꯈꯟꯕ ꯂꯣꯏꯔꯕꯗ ꯁꯦꯜ ꯑꯁꯣꯏꯕ ꯈꯔ ꯐꯤꯖꯤꯗꯒꯤ ꯂꯧꯊꯣꯛꯂꯗꯨꯅ ꯊꯦꯕꯣꯒꯤ ꯃꯃꯥꯅ ꯁꯥꯈꯤ ꯁꯦꯜ ꯁꯣꯝꯗ ꯂꯩꯔꯦ ꯉꯃꯣꯛ ꯂꯩꯔꯕꯗ ꯊꯦꯕꯣ ꯉꯃꯣꯛ ꯄꯥꯏꯅ ꯃꯃꯥꯒꯤ ꯃꯈꯨꯠ ꯁꯝꯂꯝꯕꯗꯨ ꯊꯥꯗꯣꯛꯂꯗꯨꯅ ꯏꯃꯥ ꯑꯩ ꯁꯥꯟꯅꯔꯨꯈꯤꯒꯦ ꯆꯠꯂꯦ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯂꯒ ꯍꯔꯥꯎꯅ ꯆꯦꯟꯗꯅ ꯆꯠꯈꯤꯕ ꯃꯇꯧꯗꯨ ꯎꯔꯒ ꯃꯃꯥꯅ ꯀꯔꯝ ꯊꯣꯛꯂꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤ ꯏꯆꯥꯁꯤ ꯃꯊꯟꯇꯒ ꯑꯣꯏꯕꯅꯦ ꯉꯥꯎꯏ ꯇꯧꯔꯤꯁꯤ ꯁꯥꯈꯤꯅ ꯅꯍꯥꯁꯨ ꯑꯣꯏꯔꯤ ꯑꯉꯥꯡ ꯑꯅꯤ ꯁꯨꯍꯧꯕꯅ ꯑꯊꯨ ꯑꯍꯟꯒꯤ ꯊꯕꯛ ꯂꯥꯛꯄꯗ ꯌꯥꯝ ꯐꯕꯅꯤꯀꯣ ꯏꯆꯦ ꯍꯌꯦꯡꯋꯥꯏ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂ ꯃꯇꯝꯗꯁꯨ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯩꯁꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯈꯪꯗ꯭ꯔꯦꯗ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯇꯝꯊꯤꯅ ꯇꯝꯕꯤꯔꯝꯃꯤ ꯑꯉꯥꯡ ꯑꯅꯤ ꯑꯍꯨꯝ ꯁꯨꯅꯤꯡꯂꯕꯁꯨ ꯄꯤꯖ ꯄꯤꯊꯛꯄ ꯉꯝꯂꯣꯏꯗꯕꯒꯤ ꯃꯃꯤꯁꯤ ꯎꯕꯗ ꯑꯃꯈꯛꯁꯤꯗ ꯅꯤꯡꯊꯤꯅ ꯁꯦꯝꯂꯒꯦꯅ ꯈꯜꯂꯤ ꯃꯗꯨꯁꯨ ꯈꯟꯗꯕ ꯌꯥꯗꯕꯅꯤꯅꯦ ꯄꯤꯖ ꯄꯤꯊꯛꯄꯤꯕ ꯅꯤꯡꯊꯤꯅ ꯅꯥꯎꯌꯣꯛ ꯅꯥꯎꯀꯣꯟꯕꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯄꯣꯛꯂꯨꯕ ꯑꯩꯈꯣꯏꯅ ꯄꯥꯞ ꯂꯪꯁꯤꯟꯖꯕꯒ ꯆꯞ ꯃꯥꯟꯅꯩꯗꯣ ꯃꯁꯤꯒꯤ ꯋꯥꯁꯤ ꯊꯝꯈꯤꯁꯤ ꯂꯩꯀꯥꯏꯁꯤꯗ ꯅꯤꯡꯐꯨ ꯉꯥꯡꯅꯔꯤꯕ ꯄꯥꯎꯁꯤ ꯇꯥꯔꯕ꯭ꯔꯣ ꯀꯩ ꯋꯥꯅꯣ ꯑꯩꯗꯤ ꯇꯥꯗ꯭ꯔꯤꯅꯦ ꯍꯩꯇ꯭ꯔꯩ ꯃꯈꯣꯡꯗꯒꯤ ꯈꯔ ꯆꯠꯊꯔꯒ ꯂꯩꯕ ꯌꯨꯝꯖꯥꯎꯗꯣ ꯃꯤ ꯂꯩꯈꯤꯗꯕ ꯀꯨꯏꯔꯦꯗꯅ ꯍꯟꯗꯛꯇꯤ ꯌꯨꯝꯁꯤꯗ ꯂꯩꯕ ꯂꯥꯛꯂꯅꯤ ꯍꯥꯏꯔꯤ ꯃꯈꯣꯏꯗꯨꯕꯨ ꯌꯨꯝꯁꯤꯗ ꯈꯔ ꯌꯥꯡꯅ ꯍꯣꯡꯖꯤꯜꯂꯕꯗꯤ ꯐꯔꯅꯤ ꯃꯈꯣꯏ ꯂꯥꯛꯂꯕꯗꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯈꯧꯇꯛ ꯆꯥꯅꯔꯤꯁꯤ ꯍꯟꯊꯔꯅꯤꯗꯅ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯊꯦꯕꯣꯒꯤ ꯃꯃꯥꯅ ꯃꯍꯧꯁꯥꯒꯤ ꯀꯤꯕꯗꯣ ꯍꯟꯗ꯭ꯔꯤꯕ ꯑꯣꯏꯔꯦ ꯃꯤꯒꯤ ꯃꯤ ꯉꯥꯛꯇ ꯉꯥꯏꯔꯕꯅꯤꯅ ꯏꯇꯝꯕꯨ ꯇꯝꯅꯗ꯭ꯔꯕꯅꯤꯗ ꯑꯉꯥꯡꯁꯤꯡꯅꯕꯨ ꯀꯤꯅꯕꯒꯤ ꯋꯥꯅꯤ ꯅꯪꯁꯨ ꯑꯉꯥꯡ ꯑꯣꯜꯂꯝꯂꯦꯗꯅ ꯇꯧꯔꯤꯕꯁꯤꯗꯤ ꯏꯆꯦ ꯑꯩꯗꯤꯅꯦ
ipai thabai hauribani mafamsi lalaga satni khanbada mi ani hum loinaraga satrabadi ithantaga satpadi madugi thongnaga leite hausikti tamnagadauba laimusingdo mi oina poklaktana mi marakta ahiya sing sadana hingnariba singsini fattaba mi masingna yamkhalakliba moina mi oina poklakpaga manaraban hausikti laimu kiningai oidre mi oina kidong matamni masini hengang thorakpasima wayong sadaba ngakni ngangaktoisi aisu halage numidangi insang semlamban Thebo na ngamok sage ni ngai tawman maduda laklibani sale Thebo gi mamado sakhi da haipet yenglamlaga maithongda nokfet tawramlaga mayum mai kai pangkirami asomdana Thebo sanafam tana satlaga mamanaba singna sanabadi yauhandana thambirami parina sana Thebo na makutta ngamok pairibadu uraduna Thebo gi manakta sangsilaklaga kari sarimdu Thebo kabo khoidumni aduga lalune haikakne yami pari nangsu saw parina mamanaba taidusu kausiladuna punna samin saba loisilaklabada parina mamanaba amada thausilaga Theboda wa haile mamanaba amana Thebo aikoina sanabagi hawbala amana nayumda nangi nama haisingiduna numit yumba matamni sanahaloi haiduna nganglaklaga talaklibani hawjikna karigi sanafam tana laklibani namado saktanukside sanabadi yawhaloi hangi gankro nayumda namaga sanaminaruso Thebodu mamanabana nganglabada mamanaba singna sanariba mafamduda leplambadagi matai oirapna peraduna leirammi parina madu ubada swaida peduna leibanaga kanaro Thebo nasakto yeningdeko chatok chasin tawriu mi singsina ubada aikoina phubibu mani chalawro Thebo mamanaba singna sanaribadu yawninglabasu yawhandrabada mayumda tanna lakladuna imungda sangduna Phadi lauthokluраga makhong makhut chamnaba ising sokatluraga masinda solai muchibong langlaw kai migi ngamokti ikai khangdadana loina chathui pariduna ma khatang chabusu natana mamanaba huisingdusu kausillaga pisai magi mapotsima ikai khangdaba khu ingangtuni chagai loina chathoga amuksu engona ngangba sanabusi yawhandaba mubuk phattaba imanaba ngangtangai soklakliba isingduda phadidu juplupsillaga makhong makhudu nanthokladuna Thebo sakhomlomda sanglaklaga jara wanaba sapudu hangdoktuna yenglingai mamana maningdagi kauraklam ibungo kari toribunu sakhumduda sanglaga mamana maningdagi wa khangai hairakpududa Thebo masado aphing aphai oina sapugi makhumdu khangthayek thadai masagi matau ubada mamana jarawangi toribro hausikta ngamok phainam laikibadaina ibo sanaruni sakraga nganta halaklabdi kaidaurabano Thebo na pari amadi mamanaba singna ngamok singdu sathokibadu mamada tamba kiraduna ngamok singdu charasu sana no chak amuk lamokpagi jarawangina lakpani chaphuda ayuki saka matalem haujaban imana changan thongladabani napabungsu horen halaklani haidana awangina khurana hausikta paw hairamlaga hankhibada ngairi imana sakse thagalaklage tilausanamse semjilaklo Thebo mapa laklani khanbada harauna maramokna mamana haiba thabak khudingmak harauna yazai mamada onsilaklaga ima pabungna thabak sufamdagi halakpada aigi phirol ahanba laibirakani haikibani horen pabung halaklani phirol anauba shetlani sengwani ngai se leiti haidana chak phau khasik charga toklibana paduna isagi puri khongrau ahanba leiraklani soidana horen leibu leiraklabadi phaina leiraktrabadi ningai tawrakanu ko Thebo masagi sor khuthingdo kaudabana phai horendi hannagi yengbibai waga leite mama masa ngangna dana sakti loisingkhre insang thongba hogalaklabada mapureiba iboyaina masanupa Thebo bu mapaldagi kauraklammi chathoi ba machabu kauraduna mangolda kakhalai kausudari sanabu satkraba zalani halaktriba zalani masige ngangsiba iboyai yumsi sangayum sa oibana kasingi aroibada sakhum leiba maramna iboyaina kauba khonjal tablapna Thebona tarami mamagi manakta leirambadagi mapabungi khonjal tarabada Thebo senthoraklaga mapabungda kollaga pabo aigi pirol ahanba leirakpura imana ne ngasai sel leina ngamok chagi yadriba maduda aina ningai tawbudane imana phubada sor thinglaga isigi tawini handakti pabo yum thadoklaga chakhranu ko jabu namana phuba hekta yabrado pabung thik tawramgi aigi samani da mana sor thinganba khangni ma WhatsApp sabi mangangnage
ꯄꯨꯔꯛꯂꯤꯕ ꯄꯣꯠꯌꯣꯝꯗꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯄꯥꯏꯁꯤꯜꯂꯒ ꯈꯨꯠ ꯅꯥꯝꯃ ꯑꯃꯅ ꯃꯁꯥꯒꯤ ꯃꯈꯨꯠ ꯁꯝꯗꯨꯅ ꯆꯥꯛꯈꯨꯝ ꯇꯥꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯃꯃꯥ ꯅꯪꯅ ꯏꯆꯥꯕꯨ ꯐꯨꯕꯗ ꯁꯣꯔ ꯊꯤꯡꯉꯤ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯕ꯭ꯔꯥ? ꯏꯆꯥꯁꯤ ꯃꯊꯟꯇꯅꯤ꯫ ꯑꯩꯒꯤ ꯃꯤꯠꯀꯤ ꯇꯣꯝꯊꯤꯟꯒꯨꯝ ꯉꯥꯟꯖꯔꯤꯕꯅꯤ꯫ ꯑꯉꯥꯡ ꯋꯥꯔꯛꯄꯗ ꯆꯨꯝꯅ ꯋꯥꯔꯣ꯫ ꯃꯇꯨꯡ ꯑꯁꯤꯒꯨꯝꯕ ꯄꯥꯎ ꯇꯥꯍꯟꯒꯅꯨ ꯑꯩꯉꯣꯟꯗ꯫ ꯑꯉꯥꯡꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯅꯄꯥꯝꯗ ꯂꯩꯔꯦ ꯈꯪꯉꯨꯀꯣ꯫ ꯃꯄꯨꯔꯣꯏꯕꯅ ꯆꯩꯔꯕꯗ ꯃꯆꯥꯗ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯝꯂꯒ ꯏꯟꯁꯥꯡ ꯁꯧꯒꯠꯂꯛꯄꯅ ꯊꯣꯡ ꯊꯥꯛꯂꯤꯕꯁꯤꯡꯗꯨꯗ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ ꯊꯦꯕꯣꯅ꯫ ꯕꯕꯣ, ꯑꯩꯅ ꯂꯩꯔꯛꯑꯣꯅ ꯍꯥꯏꯕꯗꯣ ꯂꯩꯔꯛꯄ꯭ꯔꯥ? ꯏꯆꯥꯅ ꯍꯥꯏꯕꯗ ꯏꯄꯥꯅ ꯂꯩꯔꯛꯇꯕ ꯌꯥꯎꯕ꯭ꯔꯗꯣ? ꯏꯄꯥꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯌꯣꯝꯗꯨꯗꯤ ꯌꯥꯎꯈꯤꯕꯅꯤ꯫ ꯄꯣꯠꯌꯣꯝꯗꯣ ꯍꯥꯡꯗꯣꯛꯂꯒ ꯃꯆꯥꯒꯤ ꯃꯐꯤ ꯑꯍꯟꯕꯁꯤꯡ ꯂꯩꯔꯛꯂꯤꯕꯁꯤꯡꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯃꯆꯥꯗ ꯁꯦꯠꯆꯤꯟꯕꯤ꯫ ꯆꯞ ꯍꯦꯛ ꯆꯥꯏꯗ ꯏꯆꯥꯗ꯫ ꯃꯄꯥꯒꯤ ꯃꯔꯥꯁꯤ ꯃꯒꯨꯟ ꯂꯧꯕꯅꯤꯅ ꯁꯦꯠꯄ ꯆꯥꯕꯗ ꯏꯄꯛꯇ ꯄꯛꯆꯩ꯫ ꯃꯃꯥ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯗ꯭ꯔꯣ? ꯅꯆꯥꯁꯤ ꯐꯖꯩ ꯐꯖꯗꯦ? ꯏꯆꯥꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯂꯩꯄꯣꯟꯇꯦꯗ꯫ ꯃꯄꯥ ꯍꯥꯄꯨ ꯍꯅꯥꯏ ꯁꯨꯕꯗꯤ ꯃꯥꯟꯗꯦꯕꯣ꯫ ꯏꯆꯥꯗꯤ ꯃꯃꯥ ꯏꯂꯧꯗꯅ ꯇꯔꯨ ꯇꯅꯥꯜꯂꯗꯅ ꯃꯅꯤꯒꯨꯝ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯐꯖꯔꯤꯕꯁꯤꯅꯤ꯫ ꯃꯃꯥ, ꯅꯪ ꯑꯩꯉꯣꯟꯗ ꯑꯇꯝꯅꯅ ꯈꯠꯅꯕꯁꯤ ꯌꯥꯝꯅ ꯄꯥꯝꯃꯦ ꯅꯠꯇ꯭ꯔꯣ? ꯊꯦꯕꯣꯅ ꯃꯃꯥꯒ ꯃꯄꯥꯒ ꯃꯔꯩ ꯇꯧꯅꯔꯛꯄꯗ ꯎꯕꯗ ꯏꯃꯥ, ꯄꯥꯕꯨꯡ, ꯅꯣꯏ ꯑꯅꯤ ꯈꯠꯅꯧ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯗꯤ꯫ ꯁꯦꯝꯕꯤꯔꯛꯄ ꯃꯄꯨꯅ ꯐꯖꯍꯜꯂꯛꯄꯅꯦ ꯑꯩꯗꯤ꯫ ꯅꯣꯏ ꯑꯅꯤ ꯂꯧꯕꯒꯤ ꯐꯖꯕ ꯅꯠꯇꯦꯕ, ꯈꯠꯅꯔꯅꯨꯀꯣ ꯍꯥꯏꯗꯨꯅ ꯃꯐꯤ ꯑꯍꯟꯕ ꯁꯦꯠꯄꯗꯨ ꯃꯤꯡꯁꯦꯜ ꯌꯦꯡꯅꯤꯡꯂꯗꯨꯅ ꯀꯥ ꯇꯝꯅ ꯆꯠꯈꯤ꯫ ꯃꯆꯥꯒꯤ ꯋꯥ ꯇꯥꯕꯗ ꯃꯄꯥꯗꯨ ꯅꯣꯛꯂꯛꯂꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯐꯔꯤꯅꯤꯁꯦ, ꯑꯉꯥꯡ ꯃꯃꯥꯡꯗ ꯆꯣꯞꯍꯜꯂꯦꯕ꯫ ꯍꯟꯗꯛꯀꯤ ꯈꯣꯡꯆꯠꯁꯤꯃꯗꯤ ꯌꯥꯝꯅ ꯀꯥꯟꯅꯔꯦ꯫ ꯁꯦꯜ ꯃꯇꯤꯛ ꯆꯥꯅ ꯄꯤꯔꯛꯏ꯫ ꯊꯕꯛ ꯁꯨꯔꯤꯕꯗꯨꯒꯤ ꯃꯄꯨꯗꯣ ꯑꯣꯟꯊꯣꯛꯅ ꯏꯪ ꯇꯞꯈ꯭ꯔꯦ꯫ ꯃꯕꯨꯛ ꯃꯄꯥꯎꯅꯒ ꯃꯔꯣꯜ ꯑꯃ ꯐꯔꯤꯕ꯫ ꯃꯤꯒꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯕ ꯃꯤꯑꯣꯏꯕꯅꯤꯅ ꯋꯥꯠꯇ ꯄꯥꯗꯅ ꯄꯥꯜꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗꯗꯤ ꯑꯁꯤꯒꯨꯝꯕ ꯑꯣꯏꯊꯣꯛꯇ꯭ꯔꯕꯅꯤꯗꯣ꯫ ꯃꯤꯒꯤ ꯋꯥꯔꯤ ꯁꯥꯔꯒ ꯀꯩꯗꯧꯅꯅꯤ? ꯆꯥꯛ ꯂꯥꯝꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯆꯥꯛꯇꯣ ꯂꯣꯏꯁꯤꯜꯂꯛꯂꯕꯗꯤ ꯊꯤꯗꯣꯛꯂꯝꯃꯨ꯫ ꯐꯤ ꯍꯣꯡꯗꯣꯛꯂꯒ ꯍꯦꯛꯇ ꯆꯥꯔꯗꯝꯅꯤ ꯑꯩ꯫ ꯃꯄꯨꯔꯣꯏꯕꯅ ꯁꯦꯜ ꯐꯪꯂꯛꯏ ꯇꯥꯕꯗ ꯃꯄꯨꯛꯅꯤꯡꯗ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯖꯩ꯫ ꯆꯥꯛ ꯂꯣꯏꯔꯕꯗ ꯊꯤꯗꯣꯛꯂꯗꯨꯅ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯄꯨꯟꯅ ꯆꯥꯊꯣꯛꯃꯤꯟꯅꯔꯒ ꯉꯟꯅ ꯄꯣꯊꯥꯅꯔꯤ꯫ ꯑꯌꯨꯛ ꯑꯣꯏꯔꯛꯂꯕꯗ ꯇꯧꯒꯗꯧ ꯃꯊꯧ ꯄꯨꯝꯅꯃꯛ ꯇꯧꯕ ꯂꯣꯏꯔꯕꯗ ꯃꯄꯥ ꯃꯆꯥꯗꯤ ꯊꯦꯡꯂꯞꯅ ꯍꯧꯒꯠꯂꯤ꯫ ꯇꯨꯝꯕꯕꯨ ꯄꯨꯝꯕ ꯃꯈꯩ ꯇꯨꯝꯕ ꯍꯧꯅꯕ꯭ꯔꯣ? ꯕꯨ ꯌꯥꯏꯅ꯫ ꯃꯃꯥ, ꯅꯪꯗꯤ ꯈꯪꯗ꯭ꯔꯤꯕ ꯇꯥꯏꯕꯪꯁꯤꯗꯒꯤ ꯃꯪꯂꯥꯟ ꯍꯦꯜꯂꯤꯅꯤ ꯅꯨꯡꯉꯥꯏꯕꯁꯦ꯫ ꯇꯨꯝꯕꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯅꯤ ꯁꯨꯕ ꯅꯠꯇꯦ꯫ ꯇꯨꯝꯕꯁꯤ ꯐꯥꯎꯗꯤ ꯈꯨꯠ ꯊꯤꯡꯖꯤꯟꯅꯗꯕꯅ ꯐꯩꯗ꯫ ꯑꯩꯗ ꯉꯥꯡꯖꯔꯔꯣꯏ, ꯆꯪꯖꯈ꯭ꯔꯒꯤ ꯏꯃꯨꯡꯗ꯫ ꯃꯄꯥ ꯃꯆꯥ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯂꯗꯨꯅ ꯃꯥꯅ ꯇꯧꯒꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯃꯥꯏ ꯑꯣꯟꯁꯤꯟꯅꯈꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯊꯦꯕꯣ ꯌꯨꯝꯗꯒꯤ ꯁꯥꯟꯅꯐꯝ ꯂꯝꯄꯥꯛ ꯇꯝꯅ ꯂꯥꯛꯄꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯊꯦꯡꯒꯥꯏꯅꯩ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯒ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ? ꯆꯨꯝꯅ ꯆꯠꯄ ꯍꯩꯇꯕ꯭ꯔꯣ? ꯑꯁ, ꯀꯣꯛꯁꯤꯁꯨ ꯅꯥꯕꯅ ꯂꯣꯏꯔꯦ꯫ ꯈꯨꯅꯤꯡꯁꯤꯁꯨ ꯂꯣꯏ ꯀꯥꯏꯔꯤꯅꯦ ꯇꯧꯔꯤꯁꯦ, ꯇꯠꯂꯦꯕ꯫ ꯅꯨꯄꯤ ꯃꯆꯥꯗꯨ ꯎꯕꯗ ꯊꯦꯕꯣꯗꯨ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ꯫ ꯃꯔꯩ ꯇꯠꯂꯤ ꯇꯧꯔꯗꯨꯅ ꯌꯥꯝ ꯁꯣꯛꯄ ꯅꯠꯇꯦ, ꯀꯩꯝ ꯇꯧꯔꯣꯏ꯫ ꯃꯤꯡ ꯀꯩ ꯀꯧꯒꯦ? ꯍꯣꯔꯦꯟ ꯍꯤꯗꯥꯛ ꯃꯅꯥ ꯊꯤꯜꯂꯛꯀꯦ꯫ ꯀꯗꯥꯏ ꯁꯣꯛꯀꯦꯅ ꯍꯪꯂꯛꯄꯒꯤ ꯃꯍꯨꯠꯇ ꯃꯤꯡ ꯑꯣꯏꯅ ꯍꯪꯂꯛꯄꯗꯨꯗ ꯅꯠꯇ꯭ꯔꯥ ꯁꯦꯟꯗ꯭ꯔꯥꯟꯅꯕ ꯃꯤ ꯑꯣꯏꯔꯝꯅꯤ ꯑꯩꯁꯦ꯫ ꯀꯗꯥꯏ ꯁꯣꯛꯀꯦꯁꯨ ꯍꯪꯉꯛꯇꯦ, ꯃꯤꯡ ꯑꯣꯏꯅꯒ ꯍꯪꯉꯛꯇꯅ꯫ ꯁꯥꯎꯅꯤꯡꯂꯤꯕꯁꯨ ꯐꯥꯖꯤꯟꯗꯨꯅ ꯃꯤꯅꯧ ꯑꯣꯏꯕꯅꯤꯅ ꯐꯖꯕ ꯋꯥꯍꯩ ꯈꯣꯟꯗꯥꯗ ꯑꯩꯒꯤ ꯁꯛꯁꯤꯗ ꯌꯦꯡꯂꯒ ꯃꯤꯡ ꯀꯩ ꯀꯧꯔꯝꯗꯣꯏ ꯃꯥꯟꯒꯦ? ꯅꯪꯒꯤꯗꯤ ꯅꯃꯤꯡ ꯀꯩ ꯀꯧꯒꯦ? ꯑꯩꯒꯤꯗꯤ ꯊꯦꯕꯣ ꯀꯧꯏ꯫ ꯅꯪꯒꯤ ꯀꯨꯆꯨꯗꯣ ꯑꯩꯈꯣꯏꯒ ꯃꯥꯟꯅꯗ꯭ꯔꯤꯕꯗꯨ ꯀꯩꯒꯤꯅꯣ? ꯃꯩꯇꯥꯟ ꯇꯩꯁꯤꯜꯂꯤꯔꯣ? ꯑꯩꯗꯤ ꯑꯍꯥꯟꯕ ꯎꯕꯗ ꯅꯪꯗꯨ ꯀꯤꯖꯩꯌꯦ꯫ ꯑꯣ, ꯑꯩꯒꯤꯅ ꯑꯃꯨꯔꯩ ꯀꯧꯏ꯫ ꯀꯨꯆꯨ ꯉꯧꯔꯗꯤ ꯁꯛꯁꯦ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯅ ꯃꯤꯌꯥꯝꯗꯒꯤ ꯐꯖꯈꯤꯅꯤ ꯍꯥꯏꯗꯅ ꯏꯃꯥꯅ ꯏꯔꯨꯖꯕꯤꯕꯗ ꯃꯩꯇꯥꯟꯗꯣ ꯏꯁꯤꯡꯗ ꯊꯤꯠꯆꯤꯜꯂꯒ ꯏꯔꯨꯖꯕꯤꯕꯗꯒꯤ ꯃꯤꯅ ꯐꯪꯅꯕ ꯉꯝꯗ꯭ꯔꯕ ꯃꯆꯨꯁꯦ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯃꯨꯔꯩꯅ ꯍꯥꯏꯔꯤꯕꯗꯨ ꯃꯨꯟꯅ ꯇꯥꯁꯤꯜꯂꯤ ꯊꯦꯕꯣꯗꯨ꯫ ꯑꯗꯨꯗꯤ ꯅꯣꯏ ꯏꯃꯥꯗꯣ ꯐꯠꯃꯟꯗꯦꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒ ꯃꯥꯟꯅꯅꯕ ꯅꯈꯣꯏ ꯏꯃꯥꯗ ꯁꯪꯒꯣꯝꯅ ꯏꯔꯨꯖꯕꯤꯌꯨꯅ ꯍꯥꯏꯌꯣ ꯑꯃꯨꯔꯩ꯫ ꯑꯃꯨꯔꯩ ꯅꯣꯛꯅꯤꯡꯂꯕꯁꯨ ꯈꯥꯡꯖꯤꯜꯂꯗꯨꯅ ꯃꯉꯛꯇꯃꯛ ꯅꯣꯝꯃꯤ ꯊꯦꯕꯣꯅ ꯑꯃꯨꯔꯩꯕꯨ ꯆꯤꯡꯈꯠꯄꯤꯔꯒ꯫ ꯑꯃꯨꯔꯩ, ꯉꯁꯤꯗꯒꯤ ꯏꯕꯥꯅꯤ ꯇꯤꯟꯅꯁꯤ꯫ ꯑꯩꯒꯤꯗꯤ ꯃꯔꯨꯞ ꯂꯩꯇꯦ꯫ ꯅꯃꯥꯟꯅꯕ ꯂꯩꯇ꯭ꯔꯣ ꯅꯪꯒꯤ? ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯇꯤꯟꯅꯕ ꯌꯥꯗꯦ꯫ ꯑꯩꯒ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯗꯤ ꯃꯕꯨꯛꯁꯨ ꯌꯥꯝꯅ ꯐꯠꯇꯦ꯫ ꯑꯩꯕꯨ ꯃꯣꯏꯅ ꯌꯥꯝꯅ ꯂꯛꯅꯩ꯫ ꯉꯔꯥꯡꯁꯨ ꯑꯩꯅ ꯂꯩꯕ ꯉꯥꯃꯨꯛ ꯆꯥꯊꯣꯛꯈ꯭ꯔꯒ ꯑꯝꯇ ꯇꯤꯟꯅꯁꯤ ꯌꯥꯗꯦ꯫ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕꯁꯤꯁꯨ ꯃꯣꯏꯅ ꯁꯥꯟꯅꯕꯗ ꯌꯦꯡꯕ ꯆꯠꯄꯗ ꯅꯪꯒ ꯊꯦꯡꯅꯔꯤꯕꯁꯤꯅꯤ꯫ ꯅꯃꯥꯟꯅꯕ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯒ ꯇꯤꯟꯅꯔꯁꯤ꯫ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯑꯩ ꯍꯧꯕ ꯂꯥꯛꯑꯣ, ꯁꯥꯟꯅꯃꯤꯟꯅꯁꯤ꯫ ꯑꯩꯗꯤ ꯅꯪꯒꯤ ꯌꯨꯝꯁꯨ ꯈꯪꯁꯨ ꯈꯪꯗꯅ ꯀꯃꯥꯏ ꯂꯥꯛꯇꯣꯏꯅꯣ? ꯍꯩꯇ꯭ꯔꯣꯏ ꯄꯥꯝꯕꯤ ꯍꯧꯕ ꯃꯐꯝꯗꯣ ꯈꯪꯕ ꯅꯠꯇ꯭ꯔꯣ? ꯊꯦꯕꯣ ꯍꯩꯇ꯭ꯔꯣꯏ ꯃꯈꯣꯡ ꯄꯜꯂꯛꯄꯗꯨꯗ
ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯅ ꯑꯃꯨꯔꯩꯗ ꯌꯦꯡꯂꯒ ꯍꯩꯇ꯭ꯔꯩ ꯃꯈꯣꯡꯗꯗꯤ ꯌꯨꯝ ꯂꯩꯇꯕꯅꯤ ꯑꯃꯨꯕ ꯕꯨꯠ ꯊꯣꯛꯑꯦꯅ ꯍꯥꯏꯗꯣ ꯑꯃꯨꯔꯩ ꯅꯪꯂꯣ ꯅꯨꯃꯤꯠ ꯌꯨꯡꯂꯛꯄꯁꯤꯗ ꯁꯥꯟꯅꯕ ꯌꯦꯡꯕ ꯂꯥꯛꯄꯒꯤ ꯃꯤ ꯑꯣꯏꯅ ꯑꯣꯜꯂꯒ ꯑꯩ ꯀꯤꯍꯟꯅꯕ ꯅꯪ ꯂꯥꯛꯏꯔꯣ ꯑꯃꯨꯔꯩ ꯁꯥꯎꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯂꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯣꯏꯔꯤꯕ ꯀꯨꯆꯨ ꯃꯃꯤꯠ ꯂꯥꯎꯕ ꯃꯁꯥꯒꯤ ꯐꯤꯕꯝ ꯃꯨꯔꯇꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕꯅ ꯊꯦꯕꯣꯟꯅ ꯍꯥꯏꯔꯤꯕꯗꯨꯗ ꯊꯣꯏꯅ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯎꯠꯂꯨꯕ ꯇꯧꯔꯨꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯍꯨꯠ ꯃꯁꯥ ꯇꯥꯅꯕ ꯍꯥꯏꯔꯛꯏ ꯊꯦꯕꯣ ꯍꯩꯇ꯭ꯔꯩ ꯃꯈꯣꯡꯗꯒꯤ ꯈꯔ ꯆꯠꯊꯔꯒ ꯂꯩꯕ ꯌꯨꯝꯖꯥꯎꯗꯣ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯅꯤ ꯌꯥꯔꯦꯀꯣ ꯏꯃꯥꯅ ꯄꯥꯎꯈꯨꯝ ꯊꯥꯔꯛꯄꯅꯤ ꯏꯅꯦ ꯁꯥꯈꯤ ꯍꯣꯏꯗ ꯆꯠꯂꯨꯆꯣꯅ ꯑꯩ ꯊꯦꯡꯈ꯭ꯔꯤ ꯏꯃꯥꯅ ꯍꯜꯂꯛꯇꯦ ꯍꯥꯏꯔꯝꯕꯅꯤ ꯑꯩ ꯆꯠꯂꯦ ꯊꯦꯕꯣ ꯑꯃꯨꯔꯩ ꯑꯁꯣꯛꯄꯗꯨꯒ ꯆꯠꯈꯤ ꯊꯦꯕꯣ ꯃꯊꯟꯇ ꯋꯥꯍꯪ ꯍꯪꯖꯍꯧꯏ ꯑꯃꯨꯔꯩꯁꯨ ꯑꯁꯨꯝ ꯆꯦꯟꯆꯠ ꯂꯥꯛꯄꯅ ꯁꯥꯈꯤꯗꯒꯤ ꯄꯣꯠꯆꯩ ꯂꯧꯒꯗꯕꯁꯤꯡꯗꯨ ꯂꯧꯔꯒ ꯃꯌꯨꯝ ꯇꯥꯟꯅ ꯍꯜꯂꯛꯏ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯃꯥ ꯇꯣꯟꯗꯣꯟꯅ ꯃꯆꯥꯅꯨꯄꯤꯗ ꯁꯣꯛꯂꯒ ꯂꯥꯛꯄꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯏꯆꯥꯊꯣꯏ ꯀꯩꯗꯧꯔꯨꯔꯕꯒꯦ ꯅꯪꯕꯣ ꯇꯨꯁꯤꯜꯂꯨꯔꯕ꯭ꯔꯣ ꯅꯈꯣꯏ ꯀꯥꯗꯣ ꯏ ꯊꯣꯛꯂꯤꯕꯗꯨꯕꯣ ꯏꯃꯥ ꯏꯅꯦ ꯁꯥꯈꯤ ꯍꯣꯏꯗ ꯆꯠꯄꯒꯤ ꯂꯝꯕꯤꯗ ꯑꯩꯒ ꯂꯦꯡꯒꯥ ꯑꯣꯏꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯒ ꯊꯦꯡꯒꯥꯏꯅꯔꯤꯕ ꯇꯨ ꯈꯨꯠꯀꯥꯁꯦ ꯇꯠꯂꯤ ꯀꯣꯛꯁꯤꯁꯨ ꯌꯩꯁꯤꯟꯈ꯭ꯔꯦ ꯃꯆꯤ ꯑꯃ ꯄꯣꯝꯂꯤꯕꯁꯤ ꯌꯦꯡꯉꯨ ꯑꯃꯨꯔꯩꯒꯤ ꯃꯃꯥ ꯇꯣꯟꯗꯣꯟꯅ ꯏꯁꯥꯁꯤꯗꯤ ꯂꯣꯏꯅ ꯁꯣꯛꯂꯦꯗꯅ ꯀꯨꯆꯨꯅꯒ ꯃꯝꯕꯅꯦ ꯑꯃꯨꯕ ꯀꯨꯆꯨꯁꯤꯗ ꯑꯉꯥꯡꯕ ꯏ ꯑꯃꯨꯛ ꯊꯣꯛꯍꯜꯂꯤꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯕꯁꯤꯕꯨ ꯈꯪꯒꯅꯤ ꯅꯨꯄꯥ ꯃꯆꯥꯗꯣ ꯏꯃꯥꯒ ꯊꯦꯡꯅꯈꯤꯁꯅꯨ ꯊꯤꯛ ꯇꯧꯒꯦ ꯃꯆꯥꯗ ꯂꯛꯅꯕꯣꯏ ꯊꯦꯝꯖꯤꯟꯕꯣꯏ ꯇꯧꯅ ꯉꯥꯡꯕ ꯋꯥꯉꯥꯡꯗꯨꯗ ꯑꯃꯨꯔꯩꯅ ꯃꯃꯥꯗ ꯄꯩꯊꯣꯛꯂꯒ ꯌꯦꯡꯏ ꯏꯃꯥ ꯅꯪꯁꯨ ꯌꯥꯎꯅ ꯑꯩꯒꯤ ꯀꯨꯆꯨꯁꯤꯗ ꯅꯣꯛꯅꯕꯅꯦꯕ ꯉꯁꯤꯗꯒꯤ ꯏꯃꯥꯅ ꯊꯣꯡꯕ ꯆꯥꯛ ꯑꯝꯇ ꯆꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯃꯆꯥꯕꯨ ꯆꯤꯡꯁꯤꯜꯂꯒ ꯅꯨꯡꯁꯤꯅ ꯃꯔꯥꯏꯕꯛꯇ ꯆꯨꯞꯄꯤꯔꯒ ꯏꯃꯥꯅ ꯅꯨꯡꯁꯤꯗꯅ ꯏꯆꯥꯗ ꯂꯛꯅꯕꯅꯤ ꯏꯆꯥꯗꯒꯤ ꯍꯦꯟꯕ ꯀꯅꯥ ꯂꯩꯇꯦ ꯃꯤꯒꯤ ꯃꯤꯠꯌꯦꯡꯗ ꯊꯤꯖꯔꯕꯁꯨ ꯏꯃꯥꯒꯤ ꯃꯤꯠꯇꯗꯤ ꯏꯆꯥ ꯑꯃꯨꯛ ꯐꯖꯕ ꯂꯩꯇꯦ ꯏꯃꯥꯅ ꯇꯣꯏꯅ ꯁꯤꯟꯅꯕ ꯋꯥꯗꯣ ꯀꯥꯎꯕ ꯌꯥꯗꯦꯀꯣ ꯃꯆꯥꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯃꯥꯡꯒꯣꯜ ꯃꯆꯤꯗꯨꯗ ꯐꯝꯍꯜꯂꯝꯂꯒ ꯇꯣꯟꯗꯣꯟ ꯏꯃꯨꯡꯗ ꯆꯪꯈꯤꯗꯨꯅ ꯍꯤꯗꯥꯛ ꯃꯅꯥ ꯄꯨꯊꯣꯔꯛꯇꯨꯅ ꯁꯣꯛꯂꯤꯕ ꯃꯆꯥꯒꯤ ꯃꯈꯨꯠꯇꯨꯗ ꯅꯞꯁꯤꯜꯂꯤ ꯏꯆꯥꯊꯣꯏ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯅꯨꯀꯣ ꯍꯣꯏ ꯏꯃꯥ ꯇꯥꯟꯖꯥꯗꯨꯗ ꯊꯦꯕꯣ ꯄꯥꯛꯊꯗꯨꯅ ꯌꯦꯡꯕꯗ ꯑꯃꯨꯔꯩ ꯂꯩꯕꯗꯨ ꯎꯔꯗꯨꯅ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯅ ꯂꯥꯛꯂꯝꯕꯗꯨ ꯈꯔ ꯐꯔꯗꯨꯅ ꯆꯪꯂꯛꯏ ꯇꯣꯟꯗꯣꯟꯅ ꯊꯦꯕꯣ ꯆꯪꯂꯛꯄ ꯎꯕꯗ ꯀꯅꯥꯅꯣ ꯆꯪꯂꯛꯂꯤꯕ ꯑꯉꯥꯡꯁꯤꯕꯣ ꯑꯃꯨꯔꯩꯅ ꯃꯃꯥꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯁꯤꯜꯂꯒ ꯏꯃꯥ ꯑꯁꯤꯅꯤ ꯑꯩꯒ ꯊꯦꯡꯅꯕꯗꯣ ꯊꯦꯡꯒꯥꯏꯅꯕꯗꯣ ꯊꯦꯕꯣ ꯀꯧꯕꯅꯤ ꯉꯥꯡꯕ ꯌꯥꯔꯣꯏꯀꯣ ꯏꯃꯥꯟꯅꯕꯅꯤ ꯌꯥꯝ ꯐꯕꯅꯤ ꯊꯦꯕꯣꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯦꯕꯣ ꯂꯥꯛꯑꯕꯣ ꯆꯪꯉꯛꯑꯣ ꯀꯩꯒꯤꯅꯣ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯏꯗꯨꯕꯣ ꯅꯣꯏ ꯁꯤꯗ ꯂꯩꯗꯣꯏꯁꯦ ꯀꯤꯖꯗ꯭ꯔꯣ ꯇꯝꯅꯕꯅꯤꯀꯣ ꯃꯤ ꯂꯣꯏꯅ ꯀꯤꯅꯕꯅꯤ ꯑꯃꯨꯔꯩ ꯅꯣꯏꯅ ꯀꯃꯥꯏꯅ ꯂꯩꯔꯤꯅꯣ ꯀꯤꯖꯗ꯭ꯔꯣ ꯊꯦꯕꯣꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯕꯗ ꯇꯣꯟꯗꯣꯟ ꯅꯣꯛꯊꯣꯔꯛꯂꯗꯨꯅ ꯀꯩꯅꯣꯅꯦ ꯀꯗꯣꯝꯗ ꯇꯝꯅꯔꯤꯕꯅꯣ ꯑꯁꯤꯒꯤ ꯍꯩꯇ꯭ꯔꯩ ꯃꯈꯣꯡꯁꯦ ꯂꯥꯏ ꯑꯃꯨꯕ ꯊꯣꯛꯑꯦꯅ ꯍꯥꯏꯅꯕꯅꯤ ꯍꯩꯇ꯭ꯔꯩ ꯃꯈꯣꯡꯗ ꯀꯔꯤꯁꯨ ꯂꯩꯇꯕꯅꯤꯗ ꯑꯉꯥꯡꯁꯤꯡꯅ ꯍꯦꯛ ꯍꯦꯛꯇꯣꯛꯏ ꯃꯨꯜꯂꯒ ꯆꯥꯕ ꯐꯪꯗꯦ ꯍꯥꯏꯗꯅ ꯑꯉꯥꯡ ꯆꯪꯗꯅꯕ ꯍꯥꯏꯖꯤꯟꯕꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯔꯝꯃꯨꯀꯣ ꯑꯃꯨꯔꯩꯅ ꯄꯨꯔꯛꯄ ꯄꯣꯠꯂꯝꯁꯤꯡꯗꯨ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈꯤꯔꯝꯃꯤ ꯊꯦꯕꯣꯅ ꯁꯥꯟꯅꯔꯨꯁꯤ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯎꯠꯂꯤ ꯑꯃꯨꯔꯩ ꯃꯃꯥꯗ ꯁꯥꯟꯅꯔꯨꯒꯦ ꯍꯥꯏꯔꯝꯗꯨꯅ ꯃꯃꯥꯗꯒꯤ ꯑꯌꯥꯕ ꯂꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯁꯥꯟꯅꯐꯝ ꯂꯝꯄꯥꯛ ꯇꯥꯅ ꯂꯥꯛꯇꯨꯅ ꯃꯆꯤ ꯑꯃꯗ ꯁꯥꯟꯅꯩ ꯃꯈꯣꯏꯅ ꯁꯥꯟꯅꯕ ꯎꯕꯗ ꯄꯥꯔꯤꯅ ꯊꯦꯕꯣ ꯅꯪ ꯑꯃꯨꯛ ꯂꯥꯛꯂꯕ꯭ꯔꯣ ꯅꯣꯡꯊꯥꯡꯒꯨꯝꯅ ꯃꯝꯕꯤꯁꯤꯅ ꯀꯅꯥꯅꯣ ꯗꯣꯛꯅ ꯃꯝꯈ꯭ꯔꯦ ꯁꯥꯟꯅꯔꯤꯕ ꯃꯐꯝꯁꯤ ꯃꯝꯁꯤꯜꯂꯛꯄ ꯇꯥꯔꯦ ꯑꯃꯝꯕꯤꯁꯤ ꯄꯨꯗꯨꯅ ꯆꯠꯍꯧꯔꯣ ꯑꯃꯨꯔꯩꯅ ꯄꯨꯝꯅꯃꯛ ꯃꯝꯍꯟꯕ ꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯁꯨ ꯁꯥꯟꯅꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯁꯥꯟꯅꯖꯧ ꯑꯩꯈꯣꯏꯁꯨ ꯁꯥꯟꯅꯖꯩꯅꯤ ꯀꯩꯅꯣ ꯅꯪꯒꯤ ꯅꯊꯧ ꯀꯩ ꯂꯩꯒꯦ ꯑꯃꯝꯕꯤ ꯅꯆꯤꯟꯒ ꯈꯨꯝꯒꯅꯨ ꯅꯨꯄꯤꯗ ꯈꯨꯠ ꯊꯥꯕ ꯍꯧꯅꯗꯦ ꯍꯥꯏꯕ ꯂꯩꯇꯦ ꯊꯦꯕꯣꯅ ꯑꯩꯒ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕꯤꯅꯤ ꯃꯉꯣꯟꯗ ꯁꯣꯛꯄ ꯌꯥꯔꯣꯏ ꯑꯗꯨꯗꯤ ꯆꯥꯔꯣ ꯀꯤꯟꯁꯦ ꯍꯣꯠꯆꯤꯟꯗꯨꯅ ꯃꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯃꯇꯧꯗꯨ ꯎꯕꯗ ꯑꯃꯨꯔꯩ ꯁꯥꯎꯅꯤꯡꯂꯗꯨꯅ ꯄꯥꯔꯤꯕꯨ ꯏꯟꯊꯨꯔꯝꯃꯤ ꯅꯪꯒꯨꯝꯕ ꯀꯩꯁꯨ ꯂꯩꯇꯕꯤ ꯑꯃꯅꯁꯨ ꯑꯩꯕꯨ ꯏꯟꯊꯨꯕ ꯁꯠ ꯍꯧꯒꯠꯂꯗꯨꯅ ꯑꯃꯨꯔꯩꯁꯨ ꯏꯟꯊꯨꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯦꯕꯣꯒ ꯄꯥꯔꯤꯒ ꯑꯃꯨꯛ ꯃꯨꯛꯅꯔꯛꯏ ꯄꯥꯔꯤꯁꯨ ꯍꯟꯕ ꯀꯧꯕ ꯂꯩꯇꯦ ꯊꯦꯕꯣꯁꯨ ꯍꯟꯕ ꯂꯩꯇꯦ ꯍꯦꯛꯇ ꯅꯝꯁꯤꯟꯅꯔꯛꯏ ꯃꯇꯧꯗꯨ ꯎꯕꯗ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯥꯝꯗꯣꯛꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯈꯥꯝꯗꯣꯛꯂꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯑꯃꯨꯔꯩ ꯄꯥꯔꯤꯒꯤ ꯃꯈꯨꯠꯇ ꯃꯌꯥꯅ ꯀꯟꯅ ꯆꯤꯛꯏ ꯅꯥꯕꯒ ꯀꯩꯒ ꯈꯠꯅꯔꯝꯕꯗꯨ ꯆꯞ ꯍꯦꯛ ꯂꯦꯞꯄꯤ ꯄꯥꯔꯤꯅ ꯌꯥꯈꯨꯜꯒ ꯇꯥꯏꯅꯦ ꯈꯪꯂꯤꯕꯅꯣ ꯍꯦꯅꯤ ꯈꯨꯗꯣꯝꯕꯤ ꯁꯤꯡꯂꯝꯗꯨꯅ ꯄꯥꯔꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯃꯥ ꯇꯣꯝꯕꯤꯔꯩꯅ ꯃꯆꯥꯅ ꯁꯥꯎꯅ ꯂꯥꯛꯄ ꯎꯕꯗ ꯏꯃꯥꯒꯤ ꯁꯅꯥꯃꯇꯨꯝ ꯀꯩꯗꯧꯔꯕꯒꯦ ꯏꯆꯥꯅ ꯁꯥꯎꯅ ꯂꯥꯛꯂꯤꯕꯗꯨꯕꯣ ꯊꯦꯕꯣ ꯍꯥꯏꯕ ꯊꯤꯕꯦꯠ ꯃꯥꯟꯕꯗꯣ ꯊꯤꯕꯦꯠꯅꯕꯗꯨꯒ ꯃꯨꯁꯤꯟ ꯃꯨꯕ ꯅꯨꯄꯤ ꯑꯃꯨꯕꯤꯗꯨꯒ ꯄꯨꯟꯅ ꯃꯤꯆꯪ ꯑꯣꯏꯔꯒ ꯏꯊꯟꯇꯒ ꯈꯠꯅꯔꯒ ꯍꯜꯂꯛꯏꯕꯅꯤ ꯄꯨꯔꯥ ꯍꯨꯏꯗꯒꯤ ꯑꯣꯜꯂꯛꯄ ꯖꯥꯠꯅꯤ ꯑꯃꯨꯕꯤꯗꯣ ꯀꯔꯣꯝꯗꯒꯤ ꯂꯤꯠꯁꯤꯜꯂꯒ ꯃꯌꯥꯗꯨꯅ ꯆꯤꯜꯂꯛꯂꯤꯕꯅꯣ ꯈꯪꯗꯦ ꯏꯁ ꯈꯨꯠꯁꯤꯗꯤ ꯌꯥꯈꯨꯜꯒ ꯇꯥꯔꯦꯅꯦ ꯏꯁꯨ ꯊꯣꯛꯂꯤ ꯏꯜꯂꯤꯕ ꯐꯤꯗꯨ ꯃꯆꯦꯠ ꯑꯃ ꯁꯠ ꯁꯦꯠꯂꯒ ꯃꯃꯥꯅ ꯃꯆꯥꯒꯤ ꯈꯨꯗꯥꯡꯗꯨ ꯌꯦꯠꯁꯤꯜꯂꯤ ꯀꯅꯥꯅꯣ ꯑꯃꯨꯕꯤ ꯍꯥꯏꯗꯤ
ꯅꯨꯄꯤꯗꯤ ꯌꯥꯎꯗꯗꯥꯏꯅꯦ ꯅꯈꯣꯏꯒꯤ ꯃꯔꯛꯇꯗꯤ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯅꯣ ꯄꯥꯝꯕꯣꯝꯀꯥꯁꯤ ꯂꯣꯏꯅ ꯁꯣꯛꯑꯦꯅꯦ ꯇꯧꯔꯤꯕꯁꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯉꯁꯤꯅ ꯑꯍꯥꯟꯕ ꯎꯕꯅꯤ ꯊꯦꯕꯣꯒ ꯂꯥꯛꯃꯤꯟꯅꯩ ꯃꯉꯣꯟꯗ ꯍꯪꯂꯗꯤ ꯈꯪ ꯉꯁꯤꯅ ꯑꯍꯥꯟꯕ ꯎꯕꯅꯤ ꯊꯦꯕꯣꯒ ꯂꯥꯛꯃꯤꯟꯅꯩ ꯃꯉꯣꯟꯗ ꯍꯪꯂꯗꯤ ꯈꯪ ꯏꯕꯨꯡꯉꯣ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯝ ꯃꯃꯥꯁꯤꯡꯗꯨꯗ ꯋꯥꯔꯛꯍꯟꯒꯦ ꯈꯪꯅꯤꯗꯅ ꯃꯣꯏ ꯇꯣꯝꯕꯤꯔꯩ ꯊꯦꯕꯣꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯗꯨꯅ ꯃꯄꯥꯟꯗꯒꯤ ꯈꯣꯟ ꯈꯔ ꯀꯜꯂꯞꯅ ꯏꯅꯥꯎ ꯏꯅꯥꯎ ꯊꯦꯕꯣ ꯆꯦꯟꯊꯣꯔꯛꯏ ꯇꯣꯝꯕꯤꯔꯩꯅ ꯊꯦꯕꯣꯕꯨꯁꯨ ꯀꯧꯁꯤꯜꯂꯒ ꯊꯦꯕꯣ ꯅꯪꯒ ꯁꯥꯟꯅꯃꯤꯟꯅꯕ ꯂꯥꯛꯄ ꯑꯃꯨꯕꯤ ꯍꯥꯏꯁꯤ ꯀꯅꯥꯅꯣ ꯊꯦꯕꯣꯒꯤ ꯃꯃꯥꯏꯗ ꯉꯥꯡꯁꯪ ꯉꯥꯡꯅ ꯈꯨꯄꯥꯛꯀꯤ ꯃꯃꯤ ꯇꯥꯔꯤꯕꯗꯨꯁꯨ ꯎꯏ ꯃꯁꯥꯗꯣ ꯈꯔ ꯁꯣꯛꯏ ꯊꯦꯕꯣ ꯀꯤꯅ ꯍꯩꯊꯣꯏ ꯃꯅꯥꯛꯀꯤ ꯈꯔ ꯆꯠꯊꯔꯒ ꯂꯩꯕ ꯌꯨꯝꯖꯥꯎꯗꯨꯗꯒꯤ ꯊꯦꯕꯣꯒ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯊꯦꯕꯣꯒꯤ ꯃꯃꯥꯁꯨ ꯊꯣꯔꯛꯏ ꯇꯣꯝꯕꯤꯔꯩ ꯂꯥꯛꯂꯝꯕ ꯎꯕꯗ ꯏꯆꯦ ꯂꯥꯛꯂꯝꯂꯤꯕ꯭ꯔꯥ ꯅꯪꯒ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯆꯥꯊꯣꯏ ꯏꯃꯨꯡꯗ ꯂꯩꯔꯨꯔꯣ ꯆꯪꯉꯨ ꯊꯦꯕꯣꯒꯤ ꯃꯃꯥꯁꯨ ꯃꯆꯥꯅ ꯁꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯗꯨꯒꯤ ꯃꯔꯝ ꯈꯪꯂꯕꯅꯤ ꯇꯣꯝꯕꯤꯔꯩꯅ ꯂꯥꯛꯄꯒꯤ ꯃꯔꯝꯁꯨ ꯈꯪꯂꯗꯨꯅ ꯍꯥꯟꯅ ꯋꯥꯃꯥꯡ ꯌꯥꯜꯂꯛꯏ ꯏꯆꯦ ꯏꯆꯥꯁꯤꯡꯒꯤ ꯃꯤꯆꯪ ꯆꯪꯂꯒ ꯀꯔꯤ ꯀꯥꯟꯅꯅꯤ ꯃꯥꯂꯦꯝꯁꯤꯗ ꯃꯃꯥꯅ ꯃꯆꯥ ꯅꯨꯡꯁꯤꯗꯕꯗꯤ ꯂꯩꯔꯝꯂꯣꯏ ꯍꯥꯗ ꯏꯕꯦꯝꯃ ꯑꯩꯅ ꯂꯥꯛꯆꯔꯤꯕꯁꯤ ꯏꯆꯥꯒꯤ ꯃꯤꯆꯪ ꯆꯪꯉꯤ ꯍꯥꯏꯔꯕꯁꯨ ꯀꯥꯏꯗꯦꯅꯤ ꯏꯆꯥꯗꯤ ꯃꯃꯥ ꯑꯩꯒꯤ ꯃꯤꯠꯀꯤ ꯃꯅꯤꯒꯨꯝ ꯉꯥꯟꯗꯨꯅ ꯌꯦꯡꯖꯔꯤꯕ ꯄꯣꯠꯁꯛꯅꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯈꯣꯏꯒꯤ ꯅꯆꯥ ꯅꯁꯨꯅꯒ ꯏꯆꯥꯗ ꯐꯨꯔꯛꯄꯒꯤ ꯍꯛꯇꯤ ꯂꯩꯇꯦ ꯍꯥꯏꯖꯔꯤꯕ ꯏꯆꯦ ꯋꯥ ꯆꯨꯝꯅꯒꯤ ꯆꯨꯝꯅ ꯑꯗꯨꯛ ꯍꯥꯏꯕꯤꯌꯨ ꯏꯆꯦ ꯍꯣꯏꯅ ꯁꯦꯜ ꯈꯔ ꯄꯥꯏꯔꯦ ꯍꯥꯏꯗꯅ ꯃꯤꯕꯨ ꯍꯟꯊꯅ ꯌꯦꯡꯕꯒꯤ ꯊꯕꯛꯇꯣ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯅ ꯏꯆꯦ ꯍꯣꯏꯗ ꯉꯁꯤ ꯐꯥꯎꯕ ꯆꯦꯡ ꯈꯨꯌꯥ ꯑꯃ ꯐꯥꯎꯕ ꯅꯤꯈ꯭ꯔꯕ꯭ꯔꯣ ꯑꯩꯈꯣꯏꯁꯨ ꯏꯖꯠ ꯑꯃꯗ ꯍꯤꯡꯖꯔꯤꯕ ꯃꯤꯁꯛꯅꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨꯗꯤ ꯋꯥ ꯌꯥꯝꯅ ꯀꯥꯏꯅꯔꯛꯀꯅꯤ ꯅꯆꯥꯒꯤ ꯑꯁꯣꯏꯕꯗꯤ ꯈꯪꯗꯅ ꯃꯤ ꯈꯠꯅꯕ ꯍꯧꯕꯤꯔꯨꯒꯦ ꯍꯥꯏꯗꯅ ꯂꯦꯡꯕꯤꯔꯛꯂꯤꯕ꯭ꯔꯥ ꯏꯕꯦꯝꯃ ꯋꯥ ꯉꯥꯡꯕꯗꯤ ꯏꯁꯤꯡ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯂꯤꯠꯇꯦꯅꯦ ꯍꯩꯈ꯭ꯔꯦꯅꯦ ꯉꯥꯡꯕꯗꯤ ꯅꯆꯥꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯃꯤꯆꯪ ꯑꯣꯏꯔꯒ ꯐꯨꯔꯛꯂꯤꯕꯅꯤꯅꯦ ꯏꯆꯥꯗꯣ ꯁꯣꯛꯇꯅ ꯂꯩꯍꯧꯔꯦ ꯅꯆꯥ ꯋꯥꯔꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯑꯩꯅ ꯋꯥꯔꯛꯑꯣ ꯍꯥꯏꯕ꯭ꯔꯥ ꯏꯆꯦꯅ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯅ ꯏꯆꯥ ꯋꯥꯔꯛꯀꯗꯧꯔꯤꯕ ꯃꯃꯥ ꯑꯩꯅ ꯏꯆꯥꯒꯤ ꯃꯒꯨꯜꯗꯤ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯅꯆꯥꯅ ꯕꯨꯛꯆꯦꯜ ꯆꯨꯝꯗꯕꯗꯨ ꯍꯥꯟꯅ ꯃꯔꯤꯜ ꯇꯦꯡꯕꯤꯔꯨꯀꯣ ꯂꯦꯡꯕꯤꯔꯣ ꯏꯆꯦ ꯑꯩꯗꯤ ꯂꯥꯏꯔꯕꯤꯅꯤꯅ ꯊꯕꯛ ꯁꯨ ꯅꯣꯝꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯔꯤ ꯍꯧꯖꯤꯛꯁꯨ ꯊꯕꯛ ꯂꯩꯔꯤ ꯏꯆꯦ ꯍꯣꯏꯒꯨꯝꯕꯒ ꯐꯝꯆꯥ ꯆꯥ ꯂꯩꯕꯗꯨꯒ ꯃꯥꯟꯅꯕ ꯌꯥꯕ ꯅꯠꯇꯦ ꯑꯩ ꯃꯇꯝ ꯃꯥꯡꯍꯟꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯑꯅꯤꯔꯛ ꯁꯨꯅ ꯊꯣꯛꯂꯕꯗꯤ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏ ꯃꯁꯤ ꯈꯪꯖꯤꯜꯍꯧ ꯅꯪꯅ ꯇꯥꯟꯕꯒꯤ ꯅꯇꯤꯛꯁꯨ ꯂꯩꯇꯦ ꯑꯩꯅ ꯍꯦꯟꯅ ꯅꯈꯣꯏꯒꯤ ꯂꯥꯏꯔ ꯆꯨꯗꯠꯅꯔꯕ ꯃꯪꯒꯣꯜꯁꯤꯗ ꯐꯥꯎꯕ ꯀꯥꯅꯤꯡꯗ ꯀꯥꯔꯒ ꯐꯝꯂꯤꯕꯁꯤꯅꯤ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯐꯝꯅꯤꯡꯕꯖꯥꯠ ꯅꯠꯇꯦꯅꯦ ꯏꯕꯦꯝꯃ ꯂꯦꯡꯕꯤꯔꯣ ꯊꯦꯕꯣꯒꯤ ꯃꯃꯥꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯏꯃꯨꯡꯗꯒꯤ ꯁꯨꯝꯆꯤꯠ ꯄꯨꯊꯣꯔꯛꯏ ꯃꯍꯥꯛꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤꯉꯩ ꯄꯥꯔꯤꯒꯤ ꯃꯃꯥꯗꯨ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯃꯪꯒꯣꯜ ꯗꯥꯔꯤ ꯀꯨꯝꯊꯔꯝꯂꯦ ꯊꯦꯕꯣꯒꯤ ꯃꯃꯥꯅ ꯇꯣꯝꯕꯤꯔꯩꯅ ꯐꯝꯂꯝꯕ ꯃꯐꯝꯗꯨ ꯁꯨꯝꯆꯤꯠꯅ ꯁꯤꯠꯇꯣꯛꯏ ꯀꯔꯤ ꯊꯣꯛꯆ ꯁꯥꯗꯅ ꯉꯥꯡꯂꯤꯕꯅꯣ ꯃꯆꯥ ꯐꯠꯇꯕ ꯑꯃ ꯄꯣꯛꯁꯤꯜꯂꯒ ꯋꯥꯖꯥꯎꯒꯁꯨ ꯉꯥꯡꯖꯕ ꯁꯥꯏ ꯂꯥꯏꯔꯕꯕꯨ ꯇꯨꯃꯤꯠ ꯀꯥꯡꯒꯨꯝꯅ ꯈꯟꯕꯤ ꯁꯤꯒꯨꯝꯕ ꯃꯃꯥꯁꯤꯅꯕꯨ ꯀꯔꯝꯕ ꯃꯆꯥ ꯐꯕ ꯄꯣꯛꯇꯣꯏꯅꯣ ꯃꯃꯥꯒꯤ ꯃꯕꯨꯛꯆꯦꯜ ꯑꯁꯦꯞꯄꯁꯤ ꯃꯆꯥ ꯍꯩꯁꯤꯡꯕꯗꯨꯅ ꯂꯧꯔꯤꯕꯁꯤ ꯇꯣꯝꯕꯤꯔꯩ ꯊꯦꯕꯣ ꯍꯣꯏꯗ ꯆꯪꯂꯨꯔꯕ ꯃꯇꯨꯡ ꯑꯃꯨꯔꯩ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯇꯣꯟꯗꯣꯟ ꯑꯃꯗꯤ ꯑꯃꯨꯔꯩ ꯍꯪꯒꯥꯝ ꯃꯜꯂꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯡꯒꯥꯜꯗ ꯃꯤ ꯆꯪꯂꯛꯄ ꯎꯕꯗ ꯇꯣꯟꯗꯣꯟꯅ ꯏꯃꯨꯡꯗꯒꯤ ꯐꯤꯗꯥ ꯂꯧꯊꯣꯛꯎꯁꯨ ꯑꯃꯨꯔꯩ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯐꯤꯗꯥ ꯂꯧꯊꯣꯛꯂꯒ ꯃꯃꯥꯗ ꯄꯤꯁꯤꯜꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯇꯣꯝꯕꯤꯔꯩ ꯑꯁꯨꯝ ꯆꯪꯂꯛꯄꯅ ꯃꯪꯒꯣꯜ ꯌꯧꯁꯤꯜꯂꯛꯂꯦ ꯇꯣꯟꯗꯣꯟꯅ ꯐꯤꯗꯥꯁꯤ ꯂꯦꯡꯈꯠꯄꯤꯔꯛꯎ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯇꯣꯝꯕꯤꯔꯩ ꯆꯪꯂꯛꯄꯗ ꯑꯃꯨꯔꯩꯒꯤ ꯃꯁꯛ ꯎꯍꯧꯏ ꯃꯕꯨꯛꯅꯤꯡꯗ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯃꯨꯕꯤꯁꯤ ꯑꯣꯏꯔꯤꯅꯤ ꯏꯆꯥꯗ ꯌꯥꯈꯨꯟ ꯇꯥꯅ ꯆꯤꯛꯂꯛꯂꯤꯕꯁꯤ ꯕꯦꯝꯃ ꯑꯩ ꯄꯥꯔꯤꯒꯤ ꯃꯃꯥ ꯍꯧꯖꯤꯛ ꯁꯥꯟꯅꯐꯝꯗ ꯈꯠꯅꯩ ꯍꯥꯏꯗꯨꯅ ꯏꯆꯥꯗꯣ ꯌꯥꯈꯨꯟ ꯇꯥꯅ ꯅꯆꯥꯅꯨꯄꯤꯅ ꯆꯤꯛꯂꯛꯄꯗꯒꯤ ꯐꯤꯕꯝ ꯆꯥꯍꯧꯗꯔꯤ ꯅꯨꯄꯤꯅꯒ ꯑꯣꯏꯕꯒ ꯌꯨꯝꯗ ꯂꯦꯡꯗꯅ ꯊꯝꯕꯤꯌꯨ ꯅꯨꯄꯥ ꯃꯔꯛꯇ ꯁꯥꯟꯅꯕ ꯌꯥꯎꯍꯟꯒꯅꯨ ꯍꯥꯏꯒꯦ ꯂꯥꯛꯂꯤꯕꯅꯤ ꯏꯆꯦ ꯍꯥꯏꯅ ꯀꯧꯖꯔꯒꯦ ꯑꯉꯥꯡ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯗꯧ ꯃꯇꯝꯁꯤꯗ ꯐꯥꯖꯤꯟꯗꯨꯅ ꯌꯨꯝꯗ ꯊꯝꯕꯤꯌꯨ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤ ꯋꯥꯅꯣ ꯏꯆꯥꯅ ꯂꯥꯜꯂꯕ ꯑꯣꯏꯔꯕꯗꯤ ꯋꯥꯔꯛꯀꯅꯤꯗꯅ ꯃꯃꯥ ꯑꯩꯅ ꯏꯆꯥꯗ ꯂꯥꯜꯂꯨꯕꯒꯤ ꯑꯣꯏꯔꯤꯅꯤ ꯃꯌꯥꯅ ꯆꯤꯛꯂꯛꯂꯤꯕꯗꯣ ꯏꯆꯥꯗꯤ ꯃꯤꯅ ꯇꯥꯊꯤ ꯇꯑꯣꯏꯕ ꯌꯥꯗꯕꯅꯤ ꯏꯆꯥꯗꯨꯕꯨ ꯂꯥꯜꯂꯛꯂꯕꯗꯤ ꯏꯆꯥꯅ ꯇꯤꯡ ꯊꯣꯛꯅ ꯈꯠꯅꯔꯕꯁꯨ ꯃꯃꯥ ꯑꯩꯅ ꯐꯩꯒꯥꯛ ꯐꯩꯅ ꯂꯦꯞꯀꯅꯤ ꯃꯇꯨꯡ ꯇꯧꯍꯟꯗꯅꯕ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ ꯑꯩ ꯌꯧꯈ꯭ꯔꯒꯦ ꯃꯆꯥ ꯈꯤꯇꯪ ꯁꯣꯛꯄꯗ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯦ ꯏꯕꯨ ꯏꯀꯥꯏꯗꯦ ꯃꯆꯥꯒꯤ ꯃꯒꯨꯜ ꯈꯪꯕꯅ ꯍꯪꯂꯨꯗ꯭ꯔꯦ ꯅꯧꯅ ꯍꯣꯡꯂꯛꯂꯤꯕ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡꯁꯤ ꯂꯝ ꯑꯔꯥꯞ ꯑꯔꯥꯞꯄꯗ ꯊꯕꯛ ꯁꯨꯕ ꯆꯠꯅꯩ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛ ꯁꯨꯔꯒ ꯆꯥꯕ ꯏꯃꯨꯡ ꯉꯥꯛꯇ ꯑꯣꯏꯕꯅ ꯌꯥꯝꯅ ꯋꯥꯅꯩ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯕꯗ ꯑꯃꯨꯔꯩ ꯃꯃꯥꯗꯒꯤ ꯁꯦꯜ ꯂꯧꯗꯨꯅ ꯉꯥꯃꯣꯛ ꯐꯅꯌꯥꯝ ꯂꯩꯗꯨꯅ ꯂꯝꯄꯥꯛꯇ ꯐꯝꯗꯨꯅ ꯂꯩ ꯄꯥꯔꯤꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯁꯨ 1 ꯂꯥꯛ 2 ꯂꯥꯛ ꯄꯨꯂꯞ ꯄꯨꯜꯂꯔꯤ
Amurayna ngamok sabada uraga matin kut jotpada ubada Amurayna kausilli. Lao noiso punna sangsili Amurayna. Ngamong si sawo aikoy punna tinasi. Mamanabasingdugi maraktagi amana. Parina sawoidro. Masu tinaningadi aikoyga punna tinase. Yahadradi mathanda takisu tajasano. Aikoy yamibasidi sauninglaga saujasano. Ngamok saningbagi mayayna Amurayga punna tinaraduna ngamoksingdu chaminay. Chaba loirabada thebo kaubiraga punna sanaminasi hairabada mamanabasingduna. Chatpudi chatminasi. Moigi yumdadi changmudi tali. Moi mama lerangani chaibirakani khoida. Amurayna sangbada yanaraduna thebogi yum tamna lakminay. Thongal changlakpada thebo manggolgi ukhong tenduda ngaduna lairami. Amuray ubada harauna. Amuray nang lairo chango phamu lao. Amuba pijol ngakta yam phajai ko. Phajai hairakpaduda Amuray nokfet tawna. Sanaba huba laine. Parigi mamanabasingdusu aiga tinare. Moisu thongalgi marumda lehauri punna sanaminanaba. Moigadi kamaina tinaiba. Thebogi manakongda sangsintuna pagloina tammi thebo harauraduna. Lao sanarurase dudi. Punna harau tayamna sanaringai parisu sanapam lampak tana laktuna leplari. Mamanabasingga punna sanaramba ubada. Kariginoidi moiga tinaiba. Amurayna satkumi. Nangsu punna sanasila o punna tinarase. Hagdong amubi nang tumilay nangon haiba nate. Mamanaba amana. Punna sanaminarase nang yawningdradi khangdre. Mithibong singsidi migi yakayeng lagi hingboin tawraduna tinaroi nakoyamta. Sauna mayum halakpagi lambida nung tariba singdu khunduna sauna halai. Mamana masagi matawududa pakhalatladuna. Sanamatum kari muk tawrabage ha nung singduna kari tawnaba khulibano. Thebo aiba tibet nabaduga musin mubi amubiduga punna misangoiraga imanaba singdo makoiga punna tinahoi. Makoidu ngainiba imana nauri thamkibado pudoro. Taungambigi masasingna taubangam-libani. Mamana imung sangkiduna nauridu puthораklaga masada piramlaga imungda muk sangkirami. Pari mamada sathoklugi hairamdana nauridu paiduna u amagi marumda mamanabasing halakpa ngaiduna lay. Mamsilaklabada makoi punna langduna lambida halakminay. Makoi halakpa urabada pari nauridu singlaga kaplakpada Amuraygi mananganda pani. Amuray koilay-layduna yengi u marumda mi ama layne haibadi khangi. Mamanabasingda hairabadi kirani haidana tumin chali. Amukana kaplakpada Amuraygi oi thangma makhuta pali handakti Amurayna. Ayo! Thebona kaidorge. Kem tawdi khutsida tera kaksingna chiklakpagi naduna lauthokre. Sidagidi kainarase. Hayengana sanasiko. Mamanabasing magi mayum lambi tokai satnakre. Amuray sauna udugi manaktamna sangsilay. Parigi tungi lengsumda pop thai pari khangpret het khangi. Lai oruboi ningduna ma maklapadu thak niklaga. Ai lanjari matung tawjare ai puthadokpiyo. Amuray pari orambaduda sauna khupakna makhazaiduda thajili. Pari adumna tawrabada kuda kullaga mamaidu malem leisada yengthaduna lanjare haiduna masina phainamlak sollaba matung yengkhalakpada kanam lairamjabada mayum tamna selaktuna imungi thungzilda lekthaduna tai. Masagi mataw ubada mamana pakatna sensilaklaga masabu konkhatli. Sakungdagi ising lawruduna masagi lawai lempuda thabiduna gyan laknabu hotnai. Gyan laklabada makhut sauduna phamung tamna thangjilladuna irenjini hiphalli. Pari kiba heman kibana layeng phawa phajinkre. Mamana nganglibadu khumba ngamje. Masada onsillaga thangnabagi napu kauruge lairamko. Mapandagi thong puna lolamlaga thangnabagi yum tana chenchatlai. Thong hangdun lairambadagi sangsili hanuba hanubidu mayaiduna wari saduna lairami. Tombirena lakpadu ui. Tombirena ipuha yum phawa satminarusi. Nasunupado nayok tingyoknaba mali. Ipuna hausikmak yengbidrabadi yadre matomta ngaihawri. Ipu thunamak satminarasi. Mau mang tharu sasi. Hanubaga hanubiduga makoy ahum puna lakminay. Yum yaurabada parigi khudangi mihul yenglaga. Isudi layok tiloknabani. Masada kahena kikibana layengsi phajinkiduna wa ngangba ngamdabani. Karisu nungsa thirun hayeng laigi saban thadoklaga pharanida. Hanubadu sebang ama lauraga sangadau potlam khudingmak iba loirabada. Mau masigi sebang sida sangadaba potlamsing pumnamak yaurabani. Hayengana laklagi
ꯄꯣꯠꯂꯝꯁꯤꯡꯁꯦ ꯑꯌꯨꯛ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦꯀꯣ꯫ ꯏꯁꯨꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯩꯌꯨ꯫ ꯆꯠꯂꯦ ꯑꯩꯈꯣꯏ꯫ ꯏꯄꯨ ꯏꯕꯦꯟ ꯅꯃꯧ ꯊꯤꯟꯗꯣꯛꯇ꯭ꯔꯦꯀꯣ꯫ ꯃꯄꯨꯔꯣꯏꯕꯁꯨ ꯊꯕꯛ ꯑꯃꯒꯤ ꯂꯪꯐꯩꯗ ꯆꯠꯊꯣꯛꯈꯤꯕꯒ ꯃꯤꯔꯣꯜ ꯂꯩꯖꯗꯕꯒ ꯃꯆꯥꯅꯒ ꯋꯥ ꯉꯥꯡꯕ ꯉꯝꯗꯕ ꯃꯇꯧ ꯎꯕꯗ ꯇꯣꯝꯕꯤꯔꯩ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯂꯦꯞꯄ ꯂꯩꯇꯨꯅ ꯁꯤꯟꯊꯔꯛꯏ꯫ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯀꯩꯊꯦꯜ ꯆꯠꯇꯨꯅ ꯆꯪꯒꯗꯧ ꯄꯣꯠꯂꯝꯁꯤꯡ ꯂꯩꯔꯨꯗꯨꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯏꯄꯨꯗꯨꯁꯨ ꯊꯦꯡꯅꯔꯗꯨꯅ ꯄꯨꯟꯅ ꯃꯌꯨꯝꯗ ꯆꯪꯃꯤꯟꯅꯔꯛꯂꯤ꯫ ꯄꯣꯠꯂꯝ ꯆꯩꯆꯪꯁꯤꯡꯗꯨ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯗꯨꯅ ꯆꯕꯥꯟ ꯊꯥꯗꯣꯛꯄꯤꯔꯝꯃꯤ꯫ ꯇꯣꯝꯕꯤꯔꯩꯅ ꯁꯦꯜ ꯃꯇꯤꯛ ꯆꯥꯅ ꯀꯠꯂꯕꯗ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯍꯧꯈꯤ, ꯅꯤꯅꯤ ꯍꯧꯈꯤ, ꯑꯅꯥꯕꯗꯤ ꯐꯒꯠꯂꯛꯄꯒꯤ ꯃꯃꯤ ꯎꯔꯝꯗꯦ꯫ ꯄꯥꯔꯤ ꯂꯥꯌꯣꯛ ꯇꯤꯟꯌꯣꯛ ꯈꯪꯗꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯦ ꯇꯥꯕꯗ ꯑꯃꯨꯔꯩ, ꯊꯦꯕꯣ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯟꯅ ꯍꯪꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯎꯕꯗ ꯇꯣꯝꯕꯤꯔꯩ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯏ꯫ ꯐꯤꯆꯦꯅ ꯃꯄꯤꯁꯤꯡꯗꯨ ꯇꯩꯊꯣꯛꯂꯒ ꯅꯨꯡꯁꯤꯅ ꯀꯧꯔꯛꯏ꯫ ꯏꯆꯥꯁꯥ, ꯅꯈꯣꯏ ꯂꯥꯛꯂꯤꯕ꯭ꯔꯥ? ꯆꯪꯂꯛꯎꯅꯦ꯫ ꯂꯦꯞꯇꯨꯅ ꯀꯔꯤꯒꯤ ꯂꯩꯔꯤꯕꯅꯣ? ꯅꯇꯥꯎꯁꯦ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯅꯤꯡꯂꯝꯒꯅꯤ꯫ ꯅꯇꯥꯎꯕꯨ ꯎꯅꯔꯨ ꯂꯥꯎꯅꯦ꯫ ꯃꯈꯣꯏ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯇꯨꯅ ꯄꯥꯔꯤꯒꯤ ꯐꯃꯨꯡꯗ ꯈꯔꯅ ꯐꯝꯃꯤ, ꯈꯔ ꯑꯃꯅ ꯂꯦꯞꯄꯤ꯫ ꯊꯦꯕꯣꯅ "ꯏꯃꯥ, ꯄꯥꯔꯤꯗꯤ ꯆꯥꯛ ꯄꯤꯖꯈ꯭ꯔꯕ꯭ꯔꯥ?" ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯅ ꯆꯥꯒ ꯅꯤꯡꯊꯤꯅ ꯆꯥꯎ ꯊꯛꯎ ꯍꯥꯏꯕ ꯌꯥꯗꯦ꯫ ꯅꯈꯣꯏ ꯂꯥꯛꯂꯤꯉꯩ ꯅꯇꯥꯎꯁꯤ ꯆꯥꯛ ꯄꯤꯖꯔꯝꯃꯨ꯫ ꯏꯃꯥ ꯆꯥꯛ ꯊꯤꯔꯛꯂꯒꯦ꯫ ꯆꯥꯛ ꯊꯤꯔꯛꯂꯗꯨꯅ ꯑꯃꯨꯔꯩꯅ ꯆꯥꯛ ꯄꯨꯈꯝꯗꯨ ꯄꯥꯏ, ꯊꯦꯕꯣꯅ ꯏꯁꯤꯡ ꯄꯥꯏ꯫ ꯃꯃꯥꯅ ꯃꯆꯥꯕꯨ ꯃꯔꯦꯡꯖꯨꯝꯗ ꯉꯥꯊꯍꯟꯗꯨꯅ ꯑꯃꯨꯔꯩꯅ ꯆꯥꯛ ꯏꯟꯕꯤ꯫ ꯄꯥꯔꯤ ꯃꯃꯥꯟꯅꯕ ꯃꯌꯥꯝꯅ ꯃꯥꯒꯤꯗꯃꯛ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯅ ꯇꯥꯅ ꯆꯥꯛꯁꯤꯡꯗꯨ ꯆꯥꯁꯤꯜꯂꯤ꯫ ꯃꯃꯥꯅ ꯃꯄꯤ ꯇꯩꯊꯣꯛꯄꯤꯗꯨꯅ ꯏꯆꯥꯁꯨ ꯐꯔꯗꯧꯅꯤ꯫ ꯅꯃꯥꯟꯅꯕꯁꯤꯡꯒ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕ ꯉꯝꯅꯕ ꯆꯥꯛꯁꯤ ꯆꯥꯁꯤꯜꯂꯨ, ꯄꯥꯡꯒꯜ ꯊꯧꯅꯥ ꯑꯣꯏꯅꯕ꯫ ꯑꯃꯨꯔꯩꯅ ꯏꯜꯂꯤꯕꯗꯨ ꯆꯥꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯑꯃꯨꯔꯩ, ꯊꯦꯕꯣ ꯃꯃꯥꯟꯅꯕꯁꯤꯡ ꯂꯥꯛꯇꯨꯅ ꯄꯥꯔꯤꯒꯤ ꯁꯦꯕꯥ ꯌꯥꯎꯔꯕꯗ ꯌꯥꯝ ꯊꯨꯅ ꯑꯅꯥꯕ ꯐꯒꯠꯂꯛꯏ꯫ ꯇꯣꯝꯕꯤꯔꯩ ꯃꯁꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯁꯤꯡꯕ ꯉꯝꯂꯔꯣꯏꯗꯕ ꯂꯃꯟ ꯇꯣꯟꯁꯤꯟꯕꯗ ꯅꯠꯇꯅ ꯃꯕꯨꯛꯅꯤꯡꯗ ꯅꯤꯟꯗꯥ ꯇꯧꯖꯔꯛꯏ꯫ ꯑꯁꯣꯏꯕ ꯁꯦꯝꯗꯣꯛꯆꯗꯨꯅ ꯃꯆꯥꯕꯨ ꯋꯥꯔꯛ ꯋꯥꯇꯦꯝꯈꯤ꯫ ꯄꯥꯔꯤꯁꯨ ꯃꯃꯥꯟꯅꯕꯁꯤꯡꯗ ꯍꯥꯏꯔꯣꯏꯗꯧꯕ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯇꯧꯈꯤꯕꯒꯤꯗꯃꯛ ꯂꯥꯜꯂꯦ ꯍꯥꯏꯖꯗꯨꯅ ꯄꯨꯟꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯃꯤꯟꯅꯈꯤ꯫